ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯩꯃꯔꯦꯝꯕꯤ ꯑꯍꯨꯝ ꯑꯃꯗꯤ ꯅꯥꯏꯇꯣꯝ ꯃꯄꯨꯔꯣꯏꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯏꯆꯟꯕꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯗꯅꯤ ꯂꯨꯆꯤꯡꯕ ꯄꯨꯔꯦꯜ ꯁꯥꯎꯔꯥꯡꯅꯅ꯫ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯣꯏꯅ ꯍꯩꯔꯤꯁꯤꯅ ꯊꯤꯕꯣꯡ ꯆꯥꯕꯗ ꯈꯛꯇꯔꯕ? ꯑꯁꯨꯛ ꯊꯤꯅ ꯃꯤꯅ ꯂꯥꯛꯆꯍꯟꯕ? ꯑꯩꯒꯤ ꯃꯥꯏꯁꯨ ꯀꯔꯤꯃꯠꯇ ꯌꯦꯡꯗꯕ꯫ ꯍꯦꯝꯕꯅ, ꯂꯨꯆꯤꯡꯕ, ꯃꯊꯪꯗꯗꯤ ꯑꯩ ꯉꯝꯅꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯔꯒꯦ꯫ ꯄꯥꯔꯤꯁꯨ ꯃꯈꯨꯠ ꯑꯗꯨ ꯂꯣꯟꯅꯔꯒ, ꯃꯇꯨꯡꯗꯗꯤ ꯁꯣꯏꯍꯜꯂꯔꯣꯏ꯫ ꯂꯩꯁꯤ, ꯃꯤꯃꯤꯇꯥ ꯑꯃꯗꯤ ꯂꯩꯔꯥꯡꯁꯨ ꯈꯨꯔꯨꯛ ꯈꯨꯗꯛ ꯀꯨꯟꯊꯔꯗꯨꯅ, ꯂꯨꯆꯤꯡꯕ, ꯑꯩꯈꯣꯏꯁꯨ ꯃꯇꯨꯡ ꯀꯟꯅ ꯍꯣꯠꯅꯖꯔꯒꯦ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯇꯪꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯄꯨꯔꯦꯜ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯈꯨꯕꯥꯛꯀ ꯈꯨꯔꯒ ꯃꯆꯤꯟ ꯆꯤꯡꯂꯞ ꯇꯧꯅ ꯅꯣꯛꯂꯒ, ꯍꯣꯠꯅꯔꯅꯤ, ꯀꯥꯔꯅꯤꯍꯦ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯤ꯫ ꯑꯥ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯂꯝꯄꯥꯛ ꯑꯁꯤꯗ ꯁꯥꯟꯅꯕ ꯂꯦꯞꯀꯅꯨ ꯍꯥꯏꯔꯒ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯍꯣꯏ ꯍꯥꯏꯈ꯭ꯔꯅꯤ, ꯑꯗꯨꯒ ꯅꯥꯈꯣꯛꯑꯒ ꯂꯣꯏꯅ ꯇꯨꯝꯃꯒ ꯂꯩꯔꯝꯅꯤ꯫ ꯃꯇꯝ ꯂꯣꯏꯔꯛꯑꯀꯥꯟꯗꯅ ꯅꯊꯤꯕꯣꯡꯁꯤꯡꯗꯣ ꯇꯞ ꯇꯥꯕ ꯃꯈꯩ ꯆꯥꯁꯤꯜꯂꯅꯤ꯫ ꯑꯗꯨꯗꯕꯨ ꯅꯕꯨꯛ ꯑꯗꯨ ꯍꯨꯏꯇ꯭ꯔꯤ ꯍꯨꯏꯇ꯭ꯔꯤꯃꯨꯛ ꯀꯪꯂꯒ ꯅꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯗꯨꯅ ꯂꯥꯛꯂꯒ ꯁꯥꯟꯅꯒꯗ꯭ꯔꯣ? ꯅꯁꯛꯁꯤꯡꯗꯨ ꯎꯕꯗ ꯑꯩꯗꯤ ꯅꯈꯧꯔꯤꯗꯣ ꯃꯤꯠꯅꯤꯡꯕ ꯑꯃ ꯍꯦꯛ ꯌꯥꯎꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯁꯪꯇꯞ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥ ꯊꯣꯛꯈ꯭ꯔꯕꯗ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯆꯦꯞꯊꯔꯒ ꯌꯦꯡꯉꯤ꯫ ꯊꯣꯡꯒꯥꯜ ꯂꯥꯟꯊꯣꯛꯈ꯭ꯔꯕ ꯑꯗꯨꯗ ꯁꯣꯔ ꯑꯗꯨ ꯅꯦꯅꯥ ꯇꯥꯕ ꯑꯃ ꯍꯣꯟꯊꯔꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯖꯔꯛꯏ꯫ ꯂꯩꯔꯥꯡꯅ, ꯏꯃꯥꯏꯄꯦꯝꯃ, ꯃꯁꯛꯅꯦꯅ ꯑꯁꯨꯛ ꯐꯖꯔꯒ ꯑꯩꯈꯣꯏ ꯂꯨꯆꯤꯡꯕꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯒꯠꯂꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯃꯥꯅꯗꯤ ꯁꯥꯎꯅꯤꯡꯗꯅ ꯑꯩꯈꯣꯏꯗ ꯉꯥꯡꯂꯤꯕ, ꯑꯗꯨꯕꯨ ꯃꯥꯅ ꯁꯥꯎꯔꯒꯅ ꯍꯦꯟꯅ ꯑꯩꯗꯤꯅꯦ ꯃꯉꯣꯟꯗ ꯇꯤꯟ ꯇꯥꯕ ꯃꯈꯩ ꯉꯥꯎꯏ ꯈꯪꯖꯄꯣꯠꯇꯦ꯫ ꯃꯤꯃꯤꯇꯥꯅ, ꯍꯦꯔꯥ, ꯅꯊꯟꯗ ꯉꯥꯎꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯉꯛꯀꯅꯨ꯫ ꯂꯩꯁꯤꯅ, ꯑꯁ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯤꯡ ꯂꯦꯝꯕ ꯅꯨꯄꯥ ꯃꯥꯟꯕ ꯁꯨꯝ ꯍꯦꯟꯀꯠꯂꯛꯏ꯫ ꯃꯉꯣꯟꯗ ꯑꯁꯨꯛ ꯆꯨꯞꯅ ꯉꯥꯎꯔꯨꯔꯤꯁꯤꯕꯨ ꯑꯩꯈꯣꯏꯁꯤꯕꯨ ꯃꯥꯅ ꯃꯍꯩꯒ ꯇꯧꯁꯤꯟꯈ꯭ꯔꯕ ꯖꯥꯠꯂꯥ? ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯋꯥꯔꯛꯂꯗꯨꯅ ꯃꯅꯥꯀꯣꯡ ꯈꯣꯠꯂꯒ ꯍꯦꯝꯕꯅ, ꯑꯣ, ꯇꯥꯕ ꯌꯥꯕ ꯋꯥꯁꯨ ꯈꯔ ꯉꯥꯡꯉꯨꯗꯅ ꯂꯩꯁꯥꯕꯤꯁꯥ꯫ ꯅꯨꯄꯥꯕꯨ ꯑꯩꯈꯣꯏ ꯂꯨꯆꯤꯡꯕ ꯁꯤ ꯈꯛꯇꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥ ꯅꯠꯇꯕ꯭ꯔꯣ ꯍꯥꯏꯁꯦ? ꯑꯍꯨꯝ ꯑꯗꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯃꯃꯤꯠ ꯐꯩꯖꯩ ꯌꯦꯡꯂꯛꯂꯒ, ꯑꯣꯏ, ꯉꯥꯎꯔꯗꯤ ꯉꯥꯎꯔꯦ, ꯄꯥꯝꯃꯗꯤ ꯄꯥꯝꯃꯤ, ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯔꯦ, ꯅꯣꯏꯕꯨ ꯅꯨꯄꯥ ꯅꯠꯇꯦ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯕ꯭ꯔꯣ? ꯄꯥꯔꯤ ꯅꯣꯛꯂꯒ, ꯏꯃꯥꯏꯄꯦꯝꯃ, ꯅꯠꯇꯦ, ꯅꯣꯏꯕꯨ ꯂꯨꯆꯤꯡꯕꯕꯨ ꯑꯗꯨꯛ ꯄꯥꯝꯃꯗꯤ ꯅꯨꯡꯁꯤꯀꯣꯛ ꯍꯥꯏꯔꯣꯗꯅ꯫ ꯉꯛꯁꯝꯁꯤꯡ ꯑꯁꯤꯗ ꯁꯗꯟ ꯊꯥꯔꯒ ꯃꯔꯥꯏꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯀꯛꯆꯔꯁꯅꯤ꯫ ꯂꯩꯔꯥꯡꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ, ꯀꯛꯅꯤꯡ ꯀꯛꯆꯁꯅꯨ ꯀꯩꯅꯣ, ꯃꯥꯅꯕꯨ ꯏꯉꯛꯀꯥꯁꯦ ꯀꯛꯄꯤꯔꯕꯗꯤ ꯏꯅꯤꯡꯇꯝꯅ ꯁꯤꯖꯔꯒꯦꯅ ꯂꯩꯖꯔꯤꯕ ꯂꯩꯔꯥꯡꯅꯤ ꯂꯩꯔꯥꯡ꯫ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯇꯥꯔꯝꯕ ꯊꯣꯏꯕ ꯑꯗꯨ ꯍꯩꯅꯔꯛꯇ꯭ꯔ ꯃꯥꯜꯂꯦ꯫ ꯑꯁ, ꯑꯣꯟꯊꯣꯛꯅ ꯑꯣꯟꯅꯤꯡꯂꯛꯀꯗꯧꯔꯤꯗ꯫ ꯍꯦꯝꯕ ꯀꯔꯦꯝꯅꯅ, ꯀꯩꯅꯣ, ꯑꯣꯟꯅꯤꯡꯉꯗꯤ ꯑꯣꯊꯣꯛꯎ ꯀꯩꯅꯣ꯫ ꯊꯣꯏꯕ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯛꯂꯒ, ꯍꯦꯝꯕ, ꯅꯪ ꯍꯦꯟꯇꯥꯛ ꯑꯣꯟꯅꯤꯀꯣ? ꯅꯨꯄꯤ ꯅꯈꯣꯏꯁꯨꯅꯦ, ꯁꯤꯗ ꯃꯍꯩ ꯇꯝꯕꯅꯦꯅ ꯊꯥꯒꯤ ꯄꯩꯁꯥ ꯊꯤꯗꯅ ꯂꯥꯛꯏ, ꯑꯗꯨꯒ ꯅꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯂꯨꯆꯤꯡꯕ ꯑꯁꯤꯗ ꯏꯔꯥꯡ ꯍꯦꯛꯇ ꯀꯥꯞꯁꯤꯜꯂꯦ꯫ ꯅꯠꯇꯦ, ꯍꯧꯅꯕ ꯊꯕꯛꯂꯕ ꯁꯤꯕꯣ? ꯂꯩꯁꯤꯅ, ꯅꯠꯇꯦꯅꯦ, ꯑꯩꯈꯣꯏꯅ ꯂꯨꯆꯤꯡꯕꯗ ꯉꯥꯎꯖꯕꯁꯤꯗ ꯅꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯏꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯃꯍꯩꯁꯦ ꯇꯝꯅꯤꯡꯗꯅ ꯇꯝꯕ ꯂꯥꯛꯄ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯏꯇꯥ ꯑꯍꯨꯝ ꯑꯁꯤ ꯍꯧꯅꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝꯗꯣ ꯃꯥꯕꯨ ꯅꯨꯡꯇꯤꯒꯤ ꯌꯦꯡꯕ ꯐꯪꯖꯅꯕ, ꯈꯪꯉꯕ? ꯑꯗꯨꯒ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯆꯤꯡꯕꯒꯤ ꯑꯅꯤꯡꯕꯕꯨ ꯊꯨꯒꯥꯏꯕ ꯂꯥꯛꯄꯁꯨ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤꯗꯅ, ꯑꯗꯨꯕꯨ ꯏꯔꯥꯏꯕꯛ ꯂꯩꯇꯗꯨꯅ ꯍꯟꯗꯛꯀꯤ ꯆꯥꯡꯗꯝꯅꯕ ꯑꯁꯤꯗꯗꯤ ꯃꯤꯅ ꯉꯝꯈꯤꯕꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯄꯥꯔꯤ ꯅꯣꯛꯂꯒ, ꯄꯦꯜꯂꯕꯅꯤꯗ ꯇꯧꯔꯤꯁꯦ, ꯂꯨꯆꯤꯡꯕꯁꯤꯁꯨ ꯃꯈꯣꯏ ꯑꯍꯨꯝ ꯍꯦꯛ ꯆꯪꯗꯅ ꯉꯥꯎꯕ꯫ ꯏꯕꯦꯝꯃ, ꯂꯩꯁꯥꯕꯤꯁꯥ, ꯅꯝꯗꯅ ꯐꯥꯔꯒ ꯂꯩꯁꯤꯟꯈꯤꯗꯧ ꯃꯥꯜꯂꯤꯀꯣ, ꯑꯗꯨꯁꯨ ꯅꯈꯣꯏ ꯑꯍꯨꯝꯃꯛꯅ꯫ ꯂꯩꯁꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯩꯗꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯣꯏꯕ ꯐꯪꯂꯕꯗꯤ ꯍꯔꯥꯎꯅ ꯁꯦꯕꯥ ꯇꯧꯖꯔꯒꯦ ꯁꯤꯗ ꯂꯩꯔꯦ꯫ ꯍꯦꯝꯕ ꯑꯣꯗꯧꯔꯦ ꯃꯇꯥꯒꯨꯝ ꯃꯃꯤꯠ ꯑꯗꯨ ꯑꯣꯟꯈꯠꯂꯛꯂꯒ, ꯌꯥꯝ ꯋꯥꯖꯔꯕꯗꯣ? ꯊꯣꯏꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ, ꯐꯥꯒꯤ ꯅꯠꯇꯦ, ꯍꯟꯗꯛꯃꯨꯛꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯅ ꯍꯩꯁꯤꯡꯕ ꯋꯥꯠꯄꯅ ꯆꯥꯡꯗꯝꯅꯕ ꯑꯁꯤꯗ ꯃꯤꯅ ꯉꯝꯈ꯭ꯔꯕꯁꯨ ꯃꯊꯪꯒꯤ ꯊꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯆꯧꯕ ꯂꯩꯕꯥꯛ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕ ꯑꯁꯤꯗꯗꯤ ꯑꯩꯈꯣই ꯑꯃꯨꯛꯇ ꯉꯝꯅꯅꯕ ꯍꯣꯠꯅꯁꯤ꯫ ꯅꯈꯣꯏ ꯑꯩꯈꯣꯏꯒꯤꯁꯨ ꯂꯨꯆꯤꯡꯕꯒꯤꯁꯨ꯫ ꯂꯨꯆꯤꯡꯕꯁꯦ ꯅꯈꯣꯏꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ,
mahak ahing kaya tumdaban wakhal yamna wana ui magidamakta aikhoi hotnaduna ngamnanaba mai paknanaba tawse thoibagi wafam aduda mayamsu yaningladuna manakta loina jangsinnarai aduga thauna leina makhutsing adu thangkalaklaga khonjel hauna ngamnaba lanphamse thoiba harauna mangak adu nomlaga makhut adu chena tasilaga thangkalai ngasaidagi lona yenglamba luchingba purel magi mahiroi sing aduna magi khanbiba mataw aduda mathamoi penjai momon nokna ngahak mikup sing adu yenglamlaga makhong adu tabli tabli thangduna thorakle magi he he pothapam oiriba laikol aduda laklaga famthabada ngairi karigumba ama khangning singlakladuna afing afai oina hawgalaklaga kari mahiroi makhoi ahumma aibu nungtigi uningbagi mahi tambalakuni haiba ase haiduna ngasai leirang leisi amadi mimitana haikiba sanakiba wari sing ado mathang mathang oina ningsinglaklabada sauna amo leimai aduda ngek phamtharaga asuk yamna mathong khoktaba nupi isis luchingba makhoigi mahi takpi tambiriba aingondabu makhoi ahum changdana leisingani aduga nupi lolabasu kaisu kaide seba matolomna tawjagani gaina kayada ngamliba angangsing hojikanse aidi makhoi ahumse atai miting singa manade kainoma itaw tawina khalisidi aingoda matin taba makhai ngawrami janida mathong khoktabi singside tanja aduda mimitana luchingba purel ipa pakhana mamaya du laithorakpani adugu mimitana nofet ka tawraga leiramba aduda masa adu hainadaba khangphau phaurai hanana wari khangdabana karimata khalamdrabasu hojikti mabu ngawi khangbana purel ahum adu tasengna ugani khanbada tingbi kangle luchingba kai chagani kainomdi hayo aikhoi semjarake yarani nakhoi ahum kai kainu semlaga chathoro ai ngasidi isase ingam ngamde wadu tabada mimita pakhatna purelge manakta khangnak naksinna famtharaklaga pakhatna purelge maraibak aduda tap tap pairaga kaino arum laho haurise nasasibu sabung sabung tawi as kamai dawni khanghaudana tawrakliba mimitagi mawongduda purel ingak ngakle tawfam khangdana mimitabu khare inthoklaga yarani yam kana nabanati mimita purelge makhut adu chinglaga lao yaroi luchingba masangamdana leiraga aikhoina kamaina nungaina chadana thakdana leithoktoino aidi luchingbabu yamna nungsi purel tomina taduna leirambadagi aroibagi wahaiduda chap leplaga mamit adu lauthoklaga ha karibo hojikida mimitasu machinda paktana leiraba wa oibana soibadagi fathek haidokhibani kari khomduino ngaha khalaba matungda kaisu khangdaba saraga kaino luchingba mahairoi amaga luchingba amaga nungsiba thamnadradi kamaina mahi takpidoino aikhoibu nungsibibagi natro luchingbana araiba mahai khai tambirise nungsiba yawdragabu takpi tambiramgadraba adumna haina pakhum pirakpaduda purel mamit adu lurakna yenglaga solai laidi lairodori pakhum wataba ising dittaba angani lairodori mimita tadraduna ngakna karino haibugum ingit tawrai purelsu karisu nate haibugum mangak adu nagyita leiduna hairai angang macha manbu purelgi mataw aduda mimitadi nungsibana loirabani adubu mapal thongdadi uthokpa yadabanina makhutu chinglaga namdana sangtap manung aduda pusilagre manungda chana thaknanaba semduna leiramba miyoising adu mimitana purelbu makhutchetna paiduna chinglaga purakpa adu ubada maya kaaduna yenglaga laikre leirang amadi leisidi mamit adu chongthokadaure mathamoigi mihol adu don thinbugumna khangyai khangyai yeiragli chakpa haibabu masada ising haijinbada maikhu karakadabagi fibamda leire mimitana purelbu thariba fida aduda ningthina famhalaba matungda mamai adu fat leithораklaga laurai luchingbase masa khara sagale amta phananaba wadu makha tana loishinba ngamkhidre mahai mahai purel tamna loina chensinaraklaga masadu tap tap pairaga luchingba masa ngamdreba kadaino kaida naino luchingba mimita mayadu umsini kawba makhai yengduna lei purel di makok adu ngaurakle amuktang khonjel hauna lauraga yare he kaino aigi da makwa bireno koktunga chahur jalo chade ngak to bothage khonjel aduna mayam adu khangpre khangna chap chap leptuna yengdai purel na isingai mukhida thake leisi chakhumlom de jangsin kre aduga khujai pik thanba mu purai
ꯁꯦ ꯂꯨꯆꯤꯡꯕ, ꯏꯁꯤꯡ ꯑꯗꯨ ꯂꯧꯔꯒ ꯄꯨꯔꯦꯜꯅ ꯀꯩꯅꯣ ꯅꯃꯥꯏꯁꯤꯡꯗꯨ ꯂꯩꯊꯣꯛ, ꯅꯣꯏ ꯃꯌꯥꯝꯅ ꯂꯣꯏꯅ ꯀꯣꯏꯁꯤꯜꯂꯒ ꯂꯩꯔꯒ ꯑꯩ ꯀꯃꯥꯏ ꯏꯁꯤꯡ ꯊꯛꯇꯣꯏꯅꯣ? ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯃꯃꯥꯏꯁꯤꯡ ꯑꯗꯨ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯃꯝꯗ ꯂꯣꯏꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯨꯔꯦꯜ ꯏꯁꯤꯡ ꯑꯗꯨ ꯈꯨꯖꯥꯏ ꯇꯪꯈꯥꯏꯃꯨꯛꯇꯤ ꯒꯔ ꯒꯔ ꯊꯛꯏ꯫ ꯃꯥꯅ ꯏꯁꯤꯡ ꯊꯛꯂꯤꯕ ꯃꯇꯧ ꯑꯗꯨ ꯃꯤꯠ ꯀꯨꯞꯇꯅ ꯂꯩꯔꯥꯡ ꯂꯩꯁꯤ ꯑꯃꯗꯤ ꯃꯤꯃꯤꯇꯥꯅ ꯊꯋꯥꯏ ꯇꯥꯕ ꯃꯈꯩ ꯌꯦꯡꯖꯩ꯫ ꯃꯈꯅꯥꯎꯗ ꯏꯁꯤꯡ ꯆꯪꯈꯤꯕꯒꯤ ꯒꯨꯠ ꯒꯨꯠ ꯇꯥꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨ ꯐꯥꯎꯕ ꯃꯕꯨꯛꯅꯤꯡ ꯁꯨꯝꯍꯠꯄ ꯃꯈꯩ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯥꯖꯩ꯫ ꯂꯩꯔꯥꯡ ꯃꯊꯃꯣꯏ ꯆꯥꯛꯅ ꯁꯣꯜꯂꯛꯏ꯫ ꯏꯁꯤꯡ ꯊꯛꯄ ꯐꯥꯎꯕ ꯍꯦꯛ ꯐꯖꯩꯗꯀꯣ ꯂꯨꯆꯤꯡꯕ꯫ ꯄꯨꯔꯦꯜ ꯄꯦꯜꯂꯛꯂꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯊꯛꯄ ꯂꯦꯞꯂꯒ ꯅꯦꯅꯥ ꯇꯥꯕ ꯃꯈꯩ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯥꯀꯟꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩꯍꯧꯕ ꯃꯃꯥꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯂꯩꯁꯤꯜꯂꯛꯂꯒ ꯃꯥꯕꯨ ꯆꯥꯗꯧꯕ ꯃꯈꯩ ꯌꯦꯡꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯍꯩ ꯊꯣꯔꯥꯏ ꯃꯆꯥꯁꯥ, ꯀꯩꯅꯣ ꯑꯩꯕꯨ ꯂꯥꯏꯔꯣ ꯅꯣꯏ ꯇꯧꯏꯗꯨꯕꯨ ꯀꯩꯅꯣꯕ? ꯑꯃꯨꯛ ꯐꯥꯎꯕ ꯎꯖꯗ꯭ꯔꯤꯕ ꯁꯤ ꯃꯉꯥꯏꯔꯦ꯫ ꯃꯌꯥꯝꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯅꯈ꯭ꯔꯦ꯫ ꯂꯩꯔꯥꯡꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯨꯆꯤꯡꯕ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯨ, ꯑꯩꯈꯣꯏ ꯆꯥꯅ ꯊꯛꯅꯅꯕ ꯀꯩꯀꯥ ꯈꯔ ꯁꯦꯝꯃꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨ ꯃꯍꯩ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯂꯣꯏꯅ ꯆꯪꯅꯔꯛꯂꯦ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯏꯟꯁꯥꯡꯕꯨ ꯃꯟꯕꯕꯨ ꯊꯣꯡꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯩ ꯊꯥꯒꯠꯂꯒ ꯏꯁꯤꯡ ꯂꯨꯝꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯤꯃꯤꯇꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯏꯁꯩꯒ ꯉꯪꯂꯒ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯉꯁꯥꯏꯗꯒꯤ ꯄꯨꯔꯦꯜꯒꯤ ꯃꯈꯨꯠ ꯆꯤꯡꯗꯨꯅ ꯂꯥꯛꯄꯒꯤ ꯈꯔꯒ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯕꯅꯦ꯫ ꯂꯩꯁꯤ ꯑꯃꯗꯤ ꯂꯩꯔꯥꯡ ꯑꯗꯨ ꯅꯥꯛ ꯌꯦꯠꯇꯒꯤ ꯐꯠꯐꯠ ꯆꯪꯁꯤꯜꯂꯛꯂꯒ ꯃꯤꯃꯤꯇꯥꯕꯨ ꯃꯌꯥꯏ ꯑꯗꯨꯗ ꯆꯞꯈꯥꯏꯔꯒ ꯃꯃꯤꯠ ꯐꯩꯖꯩ ꯌꯦꯡꯂꯒ ꯃꯈꯨꯠꯀ ꯄꯥꯏꯔꯗꯅ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯐꯪꯖꯗ꯭ꯔꯦꯅ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯅꯤꯅꯦ ꯍꯥ? ꯑꯣꯏ ꯉꯁꯤ ꯅꯪꯅ ꯇꯟꯖꯥ ꯐꯪꯗꯅ ꯃꯈꯨꯠ ꯑꯗꯨ ꯅꯝꯗꯅ ꯆꯤꯡꯉꯒ ꯄꯨꯔꯛꯑꯕꯁꯨ ꯃꯊꯪ ꯑꯩꯅ ꯇꯧꯔꯛꯄꯗꯨꯗꯤꯅꯦ ꯅꯃꯤꯠꯇꯣ ꯆꯣꯡꯊꯣꯛꯄ ꯃꯈꯩ ꯌꯦꯡꯖꯧ꯫ ꯂꯩꯁꯤꯅ ꯃꯆꯤꯟ ꯆꯤꯡꯂꯞ ꯅꯣꯛꯂꯒ ꯃꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯄꯤꯊꯛꯑꯒ ꯃꯥꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯇꯨꯝꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯂꯩꯁꯤ ꯅꯠꯇ꯭ꯔꯦꯗꯅ꯫ ꯃꯤꯃꯤꯇꯥ ꯁꯨꯒꯠꯂꯒ ꯑꯅꯤ ꯑꯗꯨꯗ ꯏꯟꯊꯣꯛꯂꯒ ꯀꯩꯅꯣ ꯑꯩ ꯆꯞꯈꯥꯏꯔꯒꯦ ꯍꯥꯏꯔꯣ? ꯆꯞꯈꯥꯏꯔꯒ ꯍꯥꯠꯂꯒꯦ ꯍꯥꯏꯔꯕ? ꯉꯝꯃꯒꯅ ꯅꯣꯏꯁꯨ ꯉꯝꯖꯕꯤ ꯄꯨꯊꯣꯛꯑꯒ ꯂꯨꯆꯤꯡꯕꯕꯨ ꯐꯪꯅꯅꯕ ꯍꯣꯠꯅꯧ꯫ ꯑꯩꯒꯤꯁꯨꯅꯦ ꯃꯇꯥꯡ ꯆꯥꯅ ꯂꯧꯖꯕ ꯐꯤꯔꯦꯞꯅꯤ꯫ ꯃꯈꯨꯠꯈꯛ ꯄꯥꯏꯕꯕꯨ ꯀꯥ ꯍꯦꯟꯖꯟꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯂꯩꯔꯥꯡ ꯅꯤꯡꯁꯤꯡꯂꯒ ꯆꯥꯛꯄ ꯍꯦꯜꯂꯛꯂꯗꯨꯅ ꯂꯩꯔꯥꯡ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯀꯥꯝꯁꯤꯜꯂꯦ꯫ ꯂꯩꯁꯤ ꯃꯩꯈꯨ ꯑꯗꯨꯗ ꯂꯣꯛ ꯈꯨꯔꯗꯨꯅ ꯑꯁ ꯀꯩꯅꯣꯃꯦ ꯅꯪꯒꯤꯗꯣ? ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯣꯔ ꯐꯨꯜꯂꯒ ꯁꯤꯍꯜꯂꯒꯦ ꯍꯥꯏꯔꯣ? ꯃꯩꯈꯨꯋꯣ ꯊꯟꯗꯤꯋꯣ ꯀꯣꯛꯀꯁꯦ ꯂꯨꯄꯧ ꯂꯣꯏꯅ ꯊꯥꯡꯕ ꯇꯥꯔꯦ ꯑꯉꯥꯎꯕꯤ꯫ ꯂꯩꯔꯥꯡꯅ ꯍꯦ ꯅꯪꯕꯨꯁꯨ ꯉꯥꯏꯍꯥꯛꯈꯛ ꯈꯥꯡꯕꯕꯨ ꯁꯤꯔꯗ꯭ꯔꯣ? ꯑꯩꯒꯤ ꯏ ꯀꯥꯕꯁꯦ ꯂꯩꯔꯪꯁꯤꯗ ꯇꯥꯏꯅꯔꯤꯕꯅꯤ꯫ ꯃꯤꯠꯈꯛꯅ ꯌꯦꯡꯕꯗ ꯊꯃꯣꯏ ꯆꯥꯛꯅ ꯂꯩꯖꯔꯤꯕꯤ ꯑꯩꯕꯨ ꯃꯤꯠꯃꯥꯡꯁꯤꯗ ꯈꯨꯠꯀ ꯆꯤꯡꯅꯔꯗꯅ ꯑꯁ ꯑꯩꯗꯤ ꯊꯃꯣꯏꯁꯦ ꯌꯥꯝ ꯆꯥꯛꯏꯗ꯫ ꯑꯍꯨꯝ ꯑꯗꯨꯅ ꯌꯧꯌꯥ ꯈꯟꯅꯔꯛꯄꯗꯨꯗ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯁꯥꯎꯔꯛꯂꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯏ꯫ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯅꯈꯣꯏ ꯑꯍꯨꯝ ꯑꯝꯇ ꯅꯁꯛꯁꯤꯡꯗꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯍꯨ 8 ꯈꯥꯔꯦ, ꯆꯠꯂꯣ꯫ ꯆꯞ ꯃꯥꯟꯅꯕ ꯈꯣꯟꯖꯦꯜꯗ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗꯗꯤ ꯈꯟꯅꯔꯝꯕ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯇꯤꯡꯉꯛ ꯑꯍꯨꯝ ꯑꯗꯨꯗ ꯌꯦꯡꯖꯔꯛꯏ꯫ ꯊꯣꯏꯕꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯁꯪꯇꯞꯀꯥꯁꯦ ꯖꯤꯡꯒ ꯂꯣꯏꯅ ꯐꯛꯀꯥꯏꯔꯅꯤ꯫ ꯏꯔꯥꯡ ꯍꯩꯕꯤꯁꯤꯡꯁꯤꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯇꯠꯇꯨꯔꯀꯥꯟꯁꯤꯗ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯅꯨꯄꯤ ꯅꯈꯣꯏꯅ ꯅꯨꯄꯥ ꯑꯃꯒꯤꯗꯃꯛꯇ ꯈꯟꯅꯔꯛꯑꯗꯅ꯫ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨ ꯍꯧꯒꯠꯂꯒ ꯏꯟꯁꯥꯡ ꯑꯣꯏꯅ ꯁꯦꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯈꯟꯅꯕꯗꯤ ꯂꯦꯞꯂꯦ ꯍꯥꯏꯕꯕꯨ ꯌꯦꯡꯅꯕꯗꯤ ꯌꯥꯗ꯭ꯔꯤ, ꯄꯩꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯂꯥꯛꯂꯤꯕ ꯆꯥꯡꯗꯝꯅꯕ ꯑꯗꯨꯒꯤ ꯊꯧꯔꯝꯗ ꯃꯥꯏ ꯄꯥꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯉꯝꯕꯤ ꯊꯥꯛꯇ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯄꯨꯔꯦꯜꯅꯁꯨ ꯃꯈꯣꯏꯁꯨ ꯑꯌꯧꯕꯤ ꯊꯥꯛꯇ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ꯫ ꯂꯦꯞꯄ ꯋꯥꯔꯛꯂꯗꯨꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯗ ꯉꯥꯊꯔꯒ ꯏꯁꯤꯡ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯄꯨꯔꯦꯜ ꯂꯣꯝꯗ ꯍꯥꯏꯐꯦꯠꯇꯪ ꯂꯩꯊꯣꯛꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯑꯣꯡ ꯌꯥꯝꯅ ꯇꯥꯅ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯏꯁꯤꯡ ꯊꯛꯇꯨꯅ ꯂꯩꯔꯝꯕ ꯃꯇꯧ ꯑꯗꯨꯗ ꯉꯥꯎꯈꯤꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯃꯐꯝ ꯆꯥꯍꯧꯗꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯎꯞꯇꯨ ꯇꯨꯈ꯭ꯔꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯄꯨꯔꯦꯜ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯂꯩꯁꯤ ꯀꯩꯗꯧꯔꯦ? ꯂꯩꯁꯤ ꯃꯈꯨꯅꯤꯡ ꯑꯗꯨ ꯄꯥꯏꯔꯒ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯅꯤ ꯂꯨꯆꯤꯡꯕ꯫ ꯑꯦ ꯅꯈꯨꯔꯨꯁꯤꯗꯤ ꯍꯨꯕꯥꯠꯂꯤꯅꯦꯍꯦ, ꯏ ꯈꯔ ꯊꯣꯛꯏ, ꯃꯍꯤꯛ ꯆꯪꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯩꯁꯨ ꯈꯟꯗꯅ ꯂꯩꯁꯤꯒꯤ ꯃꯈꯨꯔꯨ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯃꯆꯤꯟ ꯑꯗꯨꯅ ꯐꯨ ꯀꯥꯝꯂꯛꯂꯝꯃꯤ꯫ ꯂꯩꯁꯤꯗꯤ ꯃꯇꯧꯗꯨꯗ ꯑꯅꯥꯕꯒ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔ ꯄꯣꯠꯅꯤ ꯅꯣꯛꯃꯤ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯥꯡ ꯑꯃꯗꯤ ꯃꯤꯃꯤꯇꯥꯗꯤ ꯏ ꯀꯥꯕꯅ ꯂꯣꯏꯔꯦ꯫ ꯁꯥꯎꯅ ꯂꯩꯁꯤꯗ ꯌꯦꯡꯂꯒ ꯂꯩ꯫ ꯂꯩꯔꯥꯡꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯀꯌꯥꯗ ꯇꯧ ꯉꯝꯂꯤꯕ ꯅꯨꯄꯤꯅꯤ ꯌꯦꯡꯉꯨ꯫
ꯉꯔꯥꯡꯇ ꯃꯤꯃꯤꯇꯥꯅ ꯇꯧꯁꯤꯟꯅꯔꯒ ꯃꯈꯨꯠ ꯄꯥꯏꯈꯤꯕ ꯑꯗꯨꯒꯤ ꯊꯥꯎꯅꯤꯡꯉꯒ ꯂꯩꯔꯤꯀꯥꯟꯁꯤꯗ ꯉꯁꯤꯅ ꯂꯩꯁꯤꯅ ꯑꯃꯨꯛ ꯑꯁ ꯑꯩꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯆꯔꯥ ꯍꯦꯜꯂꯒ ꯋꯥꯟꯊꯍꯜꯂꯁꯤꯔ ꯈꯪꯗꯦ ꯊꯃꯣꯏꯁꯦ ꯎꯊꯣꯛꯅ ꯆꯥꯛꯏꯗ ꯑꯩ ꯑꯁꯨꯝꯅ ꯆꯥꯛꯇꯨꯅ ꯂꯩꯔꯤꯉꯩ ꯄꯨꯔꯦꯜꯅ ꯂꯩꯁꯤꯕꯨ ꯁꯝꯕꯤꯔꯒ ꯍꯤꯗꯥꯛ ꯍꯥꯞꯄꯅꯤ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯤꯕ ꯌꯥꯝꯅ ꯅꯛꯁꯤꯟꯅꯕꯗꯨ ꯎꯕꯗ ꯑꯅꯤꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯈꯪꯕꯅ ꯂꯩꯁꯤꯁꯨ ꯇꯧꯒꯦ ꯃꯇꯥꯒꯨꯝ ꯃꯃꯥꯏ ꯑꯗꯨ ꯇꯨꯡ ꯍꯟꯅ ꯂꯩꯊꯣꯔꯛꯂꯒ ꯑꯅꯤ ꯑꯗꯨꯗ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯃꯔꯩ ꯇꯤꯡꯊꯣꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯇꯤꯟꯕꯤ ꯀꯥꯡꯂꯗꯨꯅ ꯑꯅꯤꯗꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯏ ꯄꯨꯔꯦꯜ ꯏꯄꯥ ꯄꯥꯈꯠꯅ ꯑꯥꯏ ꯀꯩꯗꯧꯔꯦ ꯂꯩꯔꯥꯡ ꯑꯃꯗꯤ ꯃꯤꯃꯤꯇꯥ ꯃꯔꯩ ꯇꯠ ꯇꯠ ꯇꯧꯔꯒ ꯀꯩꯁꯨ ꯅꯠꯇꯦꯗ ꯂꯨꯆꯤꯡꯕ ꯁꯨꯝ ꯊꯧꯅꯥ ꯍꯥꯞꯀꯠꯅꯕ ꯍꯥꯏꯗꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯈꯔ ꯂꯥꯎꯕꯤ ꯁꯥꯟꯅꯕꯅꯤ ꯑꯗꯣ ꯆꯨꯝꯅ ꯆꯨꯝꯅ ꯂꯥꯎꯅꯤ ꯅꯈꯣꯏꯕꯣ ꯃꯤꯅ ꯁꯤꯔꯕꯣꯏ ꯅꯤꯡꯗꯅ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯂꯩꯔꯥꯡꯅ ꯐꯩꯅ ꯌꯦꯡꯂꯒ ꯅꯪꯕꯨꯗꯤ ꯍꯣꯔꯦꯟ ꯌꯨꯝ ꯍꯟꯈꯤꯕꯗ ꯈꯪꯅꯤꯗꯅ ꯃꯤ ꯑꯗꯨ ꯎꯁꯤꯠꯇꯕ ꯃꯤꯃꯤꯇꯥꯅ ꯃꯁꯦ ꯍꯣꯔꯦꯟ ꯌꯨꯝ ꯍꯟꯈꯤꯕꯗ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗꯅꯦ ꯃꯈꯣꯡ ꯃꯈꯨꯠꯁꯦ ꯄꯨꯜꯂꯒ ꯊꯅꯝꯁꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯌꯥꯔꯦ ꯅꯪꯃꯁꯨꯅꯤ ꯉꯔꯥꯡ ꯅꯪꯅ ꯇꯧꯈꯤꯕꯗꯣ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯠꯇ ꯁꯪꯁꯪ ꯎꯔꯤ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯅꯃꯥꯏꯗꯨꯗ ꯈꯨꯕꯥꯛꯁꯤꯅꯅꯦ ꯐꯖꯅ ꯊꯥꯅꯤꯡꯕꯖꯥꯠꯅꯤ ꯃꯤꯃꯤꯇꯥꯅ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯒꯦꯅ ꯇꯧꯕ꯭ꯔꯣ ꯂꯨꯆꯤꯡꯕ ꯃꯁꯥ ꯉꯝꯗꯕꯗꯨꯗ ꯁꯝꯕꯤꯕꯅꯤ ꯀꯩꯅꯣ ꯂꯩꯔꯥꯡ ꯊꯑꯣꯏꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯍꯦ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯃꯈꯨꯠ ꯆꯤꯡꯉꯒ ꯄꯨꯔꯛꯏꯗꯣ ꯑꯗꯨꯒ ꯏꯁꯤꯁ ꯁꯝꯕꯤꯕꯅꯤ ꯀꯥꯏꯅ ꯊꯣꯏꯕꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯌꯥꯔꯦꯕ ꯏꯃꯥ ꯏꯕꯦꯝꯃ ꯅꯨꯄꯤ ꯅꯈꯣꯏꯒ ꯄꯨꯜꯂꯒ ꯊꯕꯛ ꯇꯧꯕꯁꯤꯗꯤ ꯌꯥꯝꯅ ꯇꯧꯍꯩꯔꯝꯗ꯭ꯔꯤꯕꯣ ꯀꯩꯊꯦꯜꯗ ꯉꯥꯔꯤ ꯌꯣꯟꯕ ꯑꯣꯏꯅ ꯆꯠꯀꯦ ꯆꯠꯂꯣ ꯅꯥꯀꯣꯡꯁꯦ ꯋꯥ ꯌꯥꯝ ꯆꯤꯜꯂꯦ ꯂꯩꯔꯥꯡ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯂꯒ ꯇꯥꯅꯤꯡꯗ꯭ꯔꯒꯅ ꯅꯅꯥꯗꯣ ꯃꯦꯟꯁꯤꯜꯂꯨꯗꯅ ꯊꯣꯏꯕꯁꯨ ꯍꯟꯗꯦ ꯑꯣ ꯏꯅꯥꯁꯦ ꯄꯥꯜꯂꯕꯅꯤꯅꯅꯦ ꯇꯥꯔꯣꯏꯒꯦ ꯉꯝꯗ꯭ꯔꯦ ꯇꯥꯔꯕꯅꯤꯅ ꯋꯥ ꯌꯥꯝ ꯆꯤꯜꯂꯕꯗꯣ ꯅꯣꯏ ꯈꯛꯀꯤ ꯑꯃꯨꯛ ꯈꯜꯂꯒ ꯏꯅꯥꯁꯦ ꯄꯪꯍꯜꯂꯣ ꯍꯥꯏꯔꯣ ꯂꯩꯔꯥꯡ ꯈꯨꯗꯣꯝꯕꯤꯌꯨ ꯀꯩꯕ ꯇꯧꯔꯒ ꯊꯣꯏꯕ ꯍꯥꯏꯕ ꯀꯣꯛꯐꯥꯕ ꯎꯆꯦꯛ ꯃꯀꯣꯟ ꯃꯥꯟꯕ ꯅꯊꯧꯇꯣ ꯅꯨꯄꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯌꯥꯎꯁꯤꯜꯂꯛꯑꯒ ꯊꯥꯅꯤꯡꯗꯦ ꯀꯥꯏꯅ ꯀꯔꯤ ꯑꯩꯕꯨ ꯎꯆꯦꯛ ꯃꯀꯣꯟ ꯃꯥꯜꯂꯤ ꯀꯥꯏꯅ ꯅꯪꯗꯤ ꯐꯖꯔꯦꯍꯦ ꯂꯩꯔꯥꯡ ꯅꯣꯛꯐꯦꯠꯀꯦ ꯇꯧꯔꯒ ꯃꯁꯝ ꯑꯁꯥꯡꯕꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯐꯖꯕꯅꯤ ꯀꯩꯅꯣ ꯑꯩꯗꯤ ꯑꯗꯨꯅꯕꯨ ꯂꯩꯔꯥꯡ ꯍꯥꯏꯗꯅ ꯂꯩꯀꯥꯏꯗ ꯁꯦꯒꯥ ꯀꯥꯏꯅ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯍꯦꯝꯕꯗ ꯑꯁ ꯊꯣꯏꯕ ꯅꯨꯄꯤꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯍꯦ ꯇꯟꯗ꯭ꯔ ꯈꯪꯗꯦ ꯊꯣꯏꯕꯅ ꯁꯛꯇꯥꯁꯤꯡꯁꯦ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ ꯂꯩꯔꯥꯡ ꯎꯁꯤꯠꯇꯅ ꯃꯈꯨꯠꯀꯥꯗꯨ ꯐꯠꯀꯟ ꯊꯣꯛꯂꯒ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯗꯣꯝꯗ ꯑꯩꯈꯣꯏꯅ ꯕꯥꯔꯇꯣꯟ ꯇꯧꯈꯤꯕ ꯂꯩꯖꯗꯕꯗꯣ ꯊꯣꯏꯕ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯒ ꯃꯈꯨꯠ ꯑꯗꯨ ꯈꯨꯗꯨꯝ ꯆꯦꯠꯅ ꯇꯥꯔꯒ ꯅꯨꯄꯤ ꯐꯨꯍꯩꯗꯦ ꯍꯥꯏꯕ ꯂꯩꯇꯕꯅꯤꯀꯣ ꯉꯁꯤꯅꯦ ꯑꯩ ꯃꯆꯤꯡ ꯂꯥꯛꯀꯦ ꯇꯧꯏꯀꯣ ꯍꯦꯝꯕ ꯑꯃꯗꯤ ꯄꯥꯔꯤꯅ ꯊꯣꯏꯕꯕꯨ ꯐꯥꯔꯒ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯅꯥꯀꯟ ꯑꯃꯗ ꯊꯩꯗꯨꯅ ꯄꯨꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤꯕꯅ ꯉꯁꯤꯗꯤ ꯆꯥꯡꯗꯝꯅꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯂꯗꯨꯅ ꯃꯍꯩ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯥꯏꯕꯛ ꯐꯕꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯄꯨꯔꯦꯜꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯨꯅ ꯃꯤꯀꯣꯛ ꯊꯣꯡꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯅꯤ ꯃꯍꯩ ꯃꯥꯏ ꯄꯥꯛꯂꯕꯅꯤ ꯁꯥꯗꯅ ꯃꯌꯥꯝ ꯑꯗꯨ ꯀꯟꯅ ꯆꯥꯅ ꯊꯛꯅꯅꯕ ꯊꯣꯡ ꯊꯥꯛꯂꯤ ꯄꯨꯔꯦꯜꯅ ꯃꯩꯖꯥꯎ ꯊꯥꯗꯨꯅ ꯏꯟꯁꯥꯡ ꯊꯣꯡꯂꯤꯕ ꯑꯀꯣꯏꯕꯗꯨꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯒ ꯀꯩꯅꯣ ꯃꯍꯩꯔꯣꯏ ꯅꯨꯄꯤꯁꯤꯡꯗꯤ ꯉꯁꯥꯏ ꯏꯟꯁꯥꯡ ꯁꯦꯝꯂꯝꯕꯗꯒꯤ ꯎꯗ꯭ꯔꯤꯅ ꯀꯥꯏ ꯆꯠꯅꯈ꯭ꯔꯦ ꯊꯣꯏꯕꯅ ꯈꯪꯗꯦ ꯆꯤꯆꯤꯠ ꯑꯃꯃꯝꯒ ꯀꯣꯂꯨꯝ ꯑꯃꯃꯝꯒ ꯄꯥꯏꯔꯒ ꯃꯥꯒꯤ ꯊꯣꯛꯄ ꯁꯩꯔꯦꯡꯅ ꯋꯥꯔꯦꯡꯂ ꯀꯟꯅ ꯏꯍꯧꯔꯤꯕꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯔꯦꯜ ꯋꯥꯈꯜꯗ ꯈꯟꯖꯩ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯃꯣꯏꯒꯤꯁꯤꯕꯨ ꯆꯤꯊꯤ ꯀꯩ ꯏꯖꯥꯠꯂꯣ ꯍꯦꯝꯕꯅ ꯅꯣꯛꯃꯤ ꯂꯨꯆꯤꯡꯕ ꯃꯈꯣꯏꯒꯤꯗꯣ ꯑꯩꯅ ꯈꯟꯕꯗ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯅ ꯅꯨꯡꯁꯤ ꯆꯤꯊꯤ ꯏꯕ ꯃꯥꯜꯂꯤꯉꯣ ꯄꯨꯔꯦꯜ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯆꯤꯊꯤꯗꯣ ꯃꯉꯣꯟꯗ ꯄꯤꯔꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯤꯍꯨꯟ ꯊꯥꯎꯟ ꯁꯨꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯜꯂꯒ ꯆꯩꯔꯛꯏ ꯍꯩ ꯋꯥꯍꯩ ꯇꯝꯐꯝ ꯑꯁꯤꯗ ꯅꯥꯞ ꯆꯥꯗꯕ ꯋꯥꯗꯨꯕꯨ ꯀꯅꯥꯅ ꯉꯥꯡꯉꯨ ꯍꯥꯏꯒꯦ ꯁꯣꯝꯗꯗꯤ ꯑꯍꯨꯝꯗꯨ ꯍꯥꯏꯅꯗꯨꯅ ꯅꯨꯡꯁꯤ ꯆꯤꯊꯤ ꯀꯟꯅ ꯏꯔꯤ ꯑꯉꯛꯄꯅꯤ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯥ ꯑꯗꯨꯗ ꯅꯨꯡꯁꯤ ꯍꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯐꯖꯕꯤ ꯁꯥꯍꯤꯇ꯭ꯌ ꯄꯨꯊꯣꯛꯇꯨꯅ ꯆꯤꯊꯤ ꯏꯔꯤꯕꯅꯤ ꯂꯩꯁꯤꯅ ꯆꯤꯊꯤ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯅꯣꯛꯃꯤ ꯁꯤ ꯑꯣꯏꯔꯗꯤ ꯀꯦꯜꯂꯅꯤꯗꯅ ꯃꯤꯃꯤꯇꯥꯅ ꯀꯩꯅꯣ ꯂꯣꯏꯔꯕꯣ ꯏꯕ ꯂꯣꯏꯔꯦ ꯄꯤꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯃꯤꯃꯤꯇꯥ ꯑꯃꯗꯤ ꯂꯩꯔꯥꯡꯅ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯆꯞ ꯃꯥꯟꯅꯕ ꯃꯇꯝꯗ ꯆꯤꯊꯤꯁꯦ ꯆꯞ ꯃꯥꯟꯅꯅ ꯄꯤꯃꯤꯟꯅꯁꯦ ꯂꯩꯁꯤ ꯁꯨꯛꯇꯣꯛꯂꯒ ꯑꯗꯨꯗꯤ ꯀꯔꯝ ꯀꯥꯟꯗ ꯄꯤꯁꯦ ꯍꯥꯏꯅꯣ ꯑꯩꯗꯤ ꯄꯤꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯂꯩꯔꯥꯡꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ
Horen chak thoga yum chalamdai do ada pirase. Somdana hembana panji saduna Puril ki. Makhut khubak adu yengsinnaraga hairei. Kaino luchungba? Ish, sidi berani he. Kaidore, adu yamba khali tude. Khubak sida butka thorokpra. But machaga nati but chau gi wani me. Puril suglap tawna hembada makok ngawna yenglei. Hembana munna yenglaga makha rei. Luchungba, nangdi naraiba gyam thina phai. Nupi ahum lo haidana khubak mai sida thoi. Wada tabada Puril adu mamit lauk thoklaga. Magi khubak adu satta silaklaga. As nap chadaba wa nganganu ko taningde kai khangadana. Asengmani luchungba, aidi mai du thokpudo haijabani. Pari so nokmi. Luchungba, aikhoi hembana yengba khubak mai sem chumbani ko. Thoiba tawja sari se yengo haibagi mata gu mangak tu ele. Puril su tingak magi khubak adu munna yengduna lei. Hembana nokfet tawna Puril bu yenglaga sonjai. Luchungba nai yengase. Mataw aduda nokningba khangbada waraba parido sangatpada sigadawre thoibana. Kaino ibungo namai namito ipun phungkaladana singdiga ika karadana moi thokpa khangjiliro. Haibaga tawbuga parido nuksi chawthorakle. Maduga ikai pote wanthaba makhai phak nokthorei. Atai sing adusu mathong maram khangdana mina no e sadana nokli poni. Puril na nokmi. Nangni ngasai yang wana abuka khaileramini dana. Pari nokpaga hik chinglaga. Luchungba, ngasidi bebar kari haiduna warobigano. Ai tasingna pukse namanduna soikreba. Angawba sidi moi thokpabu mi haluba singai. Adudi Luchungba su thokpra. Puril mamit manadu yungkhatlaga. Namai du kupaksna thajilakani ngasi. Ase haiduna mayamdu punna hek nokminarami. Somdalona wari taramba ahumdu ngakne yengnei leisina. Asengki Luchungba se nuksi chatta jalo. Lairang na makokto illaga. Nang heksana biraga yenguro angawbi. Asumna numito mahaujinki. Thangnaba numitani. Laisi lairang amadi. Mimita ado ipapa khatna hongnaraga lambigi mataya duda chatlami. Laisina. Aikhoi humpula kaure ise. Ngarang pirami bu chithi dugi soidana oiduni haba. Kamai tawdoino? Aikhoi ahum soidana phubra natraga kainomdi tawrani. Lairang thoksadana. Kaino nuksire pamadi pami. Nupi aikhoi su apamba nupa nuksiba yai kaino. Moibu phage haibadi natedana. Luchungba oiraga kaidawrage. Luchungba oirabadi aigi ipuroiba oiba yade kaina leinabra. O adu phana oidunasu horen mana tathi jeraklabadi aikhoi bu amuk hana mahi tamba lakanu kaina hailaklabadi khara yengjarambado pungkai kaiduna tokani haiba. Lairang masamadu felauna haidoklaga. Hera nupa nuksiridi ngai kina kigaliduga. Yadaga na thokpa pharaga lawra lori kaino. As Lairang nang sidi napchadaba wayam ngangi he. Ho noi kiraga na leihauro. Aidi masum langi damakta hainingba haijasanu chainingbu chaijasanu. Makhongduda turaga minai oirage haina phawba lepchari nuksibagi damak. Mimita makok adu matha sana pairaga. As yausilakadawri mitawrise. Asumna ahum adu hek yausilakpada. Puril jai asangwa mapairaga lampag aduda hanggat handa chatuna lairibadu ubada ahum adu khawtak chari. Ngasaidagi thawna phana pepa nganglamba lairangdu makalap niknaduna sum laitharaga lehawba aduda Mimitana. Kaino nangbu ngasai thawna yam leina ngangkidaine. Haujikna kaidawraba. As noibu ai isase kimandana puk yamna khalei. Horen mana chaibada soidana pharak tarakadaba mali. Sakta asiga. Ahumdu kirup changsilaklibadu ubada Puril mamit adu suklap tawna yenglaklaga. Law sida pareng sana lepula. Somda sulila yenglage matagum hemba pari amadi thoibasu. Sangtab adugi thongnawdagi mangaksing adu lithoklaga yenglakli potni mayaga higatpa makhai. Puril jaisang adu makhut namana pai makhut namana jejet ahum adu thangkalaklaga. Kaino sida iriba wahaisingse? Ha? Kaino ba sida irise? Ahumdu makhoina pekiba chithini khanglabada wangang bangamda tumin mamai lukthaduna lairami. Puril khon wanglapna. Aina haise nakhoi ahumdani. Kaigina tumin lairido? Nachinsingdo yatum loina fochin biroro. Asumna hairabasu ahumdu tumina laikibaduda Puril sauna. Nakhoi ahumdani ne aina harise.
ꯆꯦꯆꯦꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯇꯧ ꯑꯗꯨꯗ ꯑꯍꯨꯝꯗꯣ ꯈꯪꯄ꯭ꯔꯦ ꯈꯪꯂꯗꯨꯅ ꯇꯤꯡꯉꯛ ꯄꯨꯔꯦꯜꯗ ꯌꯦꯡꯂꯒ ꯅꯨꯡꯁꯤ ꯆꯤꯊꯤꯅꯦ ꯂꯨꯆꯤꯡꯕ ꯄꯨꯔꯦꯜ ꯆꯩꯁꯥꯡ ꯑꯗꯨ ꯊꯥꯡꯒꯠꯂꯛꯂꯒ ꯀꯔꯤ ꯅꯨꯡꯁꯤ ꯆꯤꯊꯤꯅꯤ ꯀꯥꯏꯅ ꯍꯥꯏꯖꯕꯁꯨ ꯁꯥꯔꯤ ꯂꯨꯆꯤꯡꯕꯁꯨ ꯀꯧꯕ ꯅꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯩꯕꯨ ꯑꯣꯖꯥꯅꯤ ꯈꯟꯕ ꯉꯝꯗꯗꯨꯅ ꯇꯧꯕ ꯌꯥꯝ ꯉꯝꯃꯤ ꯅꯈꯣꯏ ꯏꯁꯤꯁ ꯆꯞ ꯃꯥꯟꯅꯅ ꯆꯤꯊꯤꯒ ꯊꯥꯖꯤꯜꯂꯛꯑꯗꯅ ꯑꯩꯁꯦ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯣ ꯃꯤꯃꯤꯇꯥ ꯃꯆꯤꯟꯗꯨ ꯇꯨꯝꯊꯣꯛꯂꯒ ꯎꯁꯤꯠꯇꯕ ꯅꯠꯇꯦ ꯂꯨꯆꯤꯡꯕ ꯃꯤ ꯅꯨꯡꯁꯤꯕꯒꯤꯁꯤꯕꯨ ꯀꯌꯥꯗ ꯉꯝꯂꯤꯕ ꯃꯍꯩꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯅꯈꯣꯏ ꯑꯍꯨꯝ ꯍꯧꯖꯤꯛ ꯃꯩꯔꯥꯁꯪꯗ ꯄꯨꯊꯣꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯃꯩꯔꯥꯁꯪ ꯄꯜꯂꯛꯄꯗꯨꯗ ꯑꯍꯨꯝꯗꯣ ꯍꯔꯥꯎꯅ ꯀꯩꯅꯥꯀꯁꯦ ꯍꯥꯏꯔꯣ ꯂꯨꯆꯤꯡꯕ ꯄꯨꯔꯦꯜ ꯃꯇꯧ ꯑꯗꯨꯗ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯌꯥ ꯑꯗꯨ ꯆꯤꯛꯁꯤꯜꯂꯒ ꯑꯩꯒꯤ ꯈꯨꯠꯇ ꯅꯈꯣꯏ ꯑꯍꯨꯝ ꯁꯣꯏꯗꯅ ꯁꯤꯅꯤꯡꯉꯁꯤ ꯂꯨꯆꯤꯡꯕ ꯅꯨꯡꯁꯤꯕꯁꯤꯕꯨ ꯐꯥꯒꯤꯔꯣ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯄꯅꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯒꯦ ꯌꯥꯎꯅ ꯅꯨꯡꯁꯤꯕ꯭ꯔꯕ ꯁꯤꯕꯨ ꯅꯨꯡꯁꯤꯕꯁꯤꯕꯨ ꯏꯔꯥꯜꯅꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕꯗꯤ ꯑꯇꯩꯁꯤꯡꯁꯤꯗꯤ ꯀꯝꯗꯧꯕ ꯍꯩꯅ ꯁꯤꯡꯅꯔꯒ ꯁꯛꯈꯪꯗꯕ ꯂꯨꯍꯣꯡꯂꯛꯄ ꯂꯣꯏꯅ ꯇꯥꯗꯣꯏꯔꯣ ꯍꯦꯔꯥ ꯃꯁꯤꯗꯤ ꯑꯩꯒꯤ ꯃꯆꯤꯡꯗꯣ ꯂꯥꯛꯑꯦꯗ ꯅꯈꯣꯏꯁꯤꯡꯗꯣ ꯇꯤꯡꯊꯣꯛ ꯂꯣꯏꯅꯅꯦ ꯁꯥꯟꯊꯒꯦ ꯉꯁꯤꯗꯤ ꯑꯍꯨꯝ ꯑꯗꯨꯁꯨ ꯀꯤꯔꯨꯞ ꯄꯨꯔꯦꯜꯗ ꯌꯦꯡꯂꯒ ꯊꯥꯡꯇꯣꯔꯛꯂꯒ ꯂꯨꯆꯤꯡꯕ ꯈꯔ ꯇꯞꯅ ꯐꯨꯀꯣ ꯇꯊꯣꯠꯄꯤ ꯈꯨꯄꯥꯛꯁꯤꯗ ꯃꯃꯤ ꯑꯃꯈꯛ ꯇꯥꯈꯤꯕꯗꯣ ꯄꯥꯝꯃꯨꯏꯌꯦꯕ ꯂꯩꯔꯥꯡ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯅꯨꯡꯁꯤ ꯆꯩꯅꯥꯕꯨ ꯃꯩ ꯆꯥꯛꯂꯕꯁꯨ ꯈꯥꯡꯕ ꯍꯥꯏꯕꯗꯨꯅꯤ ꯄꯨꯔꯦꯜ ꯆꯩꯁꯥꯡ ꯑꯗꯨ ꯂꯥꯛꯇꯅ ꯂꯪꯈ꯭ꯔꯒ ꯅꯠꯇꯦꯅꯦ ꯅꯈꯣꯏ ꯑꯍꯨꯝꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣꯕ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯁꯦ ꯃꯅꯥ ꯃꯊꯨꯟꯗ ꯑꯝꯇ ꯍꯥꯞꯇꯦ ꯋꯥꯅꯤ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯅꯈꯣꯏ ꯑꯍꯨꯝꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤ ꯃꯗꯨꯗꯅꯦ ꯑꯩꯅ ꯀꯌꯥ ꯆꯩꯕꯤꯗ꯭ꯔꯕꯅꯤ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯕ ꯆꯍꯤ 10 ꯂꯣꯏꯅ ꯍꯦꯜꯂꯕꯁꯤꯕꯨ ꯅꯨꯡꯁꯤꯅꯕ ꯌꯥꯔꯦ ꯀꯩꯅꯣ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯊꯣꯏ ꯇꯣꯟ ꯈꯣꯏ ꯃꯌꯨꯝꯕꯨ ꯄꯥꯟꯅꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯄꯥꯟꯕꯁꯨ ꯅꯠꯇꯦ ꯅꯨꯄꯥ ꯑꯄꯥꯝꯕ ꯈꯟꯕꯕ ꯑꯗꯣ ꯅꯨꯄꯥ ꯑꯄꯥꯝꯕ ꯈꯟꯕꯗꯣ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯦ ꯈꯜꯂꯨꯆꯨꯗꯅ ꯂꯨꯆꯤꯡꯕ ꯑꯩ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯕꯕ ꯅꯣꯏ ꯑꯍꯨꯝꯃꯛ ꯏꯁꯤꯁ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯔꯨꯞ ꯑꯍꯨꯝ ꯆꯞ ꯃꯥꯟꯅꯅꯒ ꯑꯩꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯀꯥꯏꯅ ꯁꯥꯍꯤꯇ꯭ꯌꯗꯒ ꯌꯥꯝꯅ ꯅꯥꯟꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯒꯁꯨ ꯁꯥꯔꯤ ꯅꯠꯇꯦ ꯊꯥꯡ ꯇꯥ ꯇꯝꯕꯁꯤꯗꯒꯤ ꯍꯦꯟꯇꯣꯛꯇꯅ ꯀꯔꯝꯕ ꯐꯔꯛꯇ ꯇꯝꯂꯨꯔꯤꯕ ꯁꯩꯔꯦꯡ ꯁꯥꯍꯤꯇ꯭ꯌꯅꯣꯃꯤ ꯂꯩꯁꯤ ꯅꯣꯛꯃꯤ ꯑꯗꯨꯕꯨ ꯂꯨꯆꯤꯡꯕ ꯑꯩꯗꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯏꯊꯣꯛꯄꯅꯤ ꯃꯤꯃꯤꯇꯥꯁꯨ ꯅꯣꯛꯂꯒ ꯑꯩꯒꯤꯗꯤ ꯂꯨꯆꯤꯡꯕꯒꯤ ꯃꯇꯧꯗ ꯁꯩꯊꯥꯗꯨꯅ ꯏꯕꯅꯤ ꯂꯩꯔꯥꯡꯅ ꯃꯌꯥ ꯑꯗꯨ ꯍꯤꯒꯠꯂꯒ ꯑꯩꯒꯤꯗꯤ ꯂꯨꯆꯤꯡꯕꯒꯤ ꯁꯛꯇꯝꯗ ꯂꯨꯊꯅ ꯌꯦꯡꯂꯒ ꯋꯥꯈꯜꯗ ꯊꯣꯔꯛꯄꯗ ꯏꯈꯤꯕꯅꯤ ꯑꯗꯣ ꯐꯖꯕ꯭ꯔꯥ ꯂꯨꯆꯤꯡꯕ ꯋꯥꯍꯩꯗꯣ ꯉꯥꯎꯕ꯭ꯔꯕ ꯄꯨꯔꯦꯜ ꯃꯃꯤꯠꯇꯨ ꯆꯦꯖꯦꯠ ꯑꯃꯨꯛꯇꯪ ꯏ ꯀꯥꯅ ꯎꯏꯁꯤꯜꯂꯒ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯔꯥꯏꯕꯛꯁꯤꯡ ꯑꯗꯨꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯏꯜꯂꯒ ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯃꯇꯝ ꯈꯔꯗꯤꯅꯦ ꯃꯐꯝ ꯑꯁꯤꯗ ꯃꯍꯩ ꯇꯝꯕ ꯂꯥꯛꯀꯅꯨ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯑꯣꯖꯥ ꯂꯨꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ ꯃꯗꯨꯗ ꯑꯣꯏꯅ ꯌꯥꯎꯔꯨ ꯅꯈꯣꯏ ꯑꯍꯨꯝꯁꯦ ꯐꯅ ꯑꯩꯅ ꯍꯥꯏꯔꯕꯁꯨ ꯋꯥꯈꯜ ꯇꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯋꯥꯐꯝ ꯑꯗꯨꯗ ꯑꯍꯨꯝ ꯑꯗꯨ ꯈꯨꯔꯨ ꯀꯨꯟꯊꯔꯛꯂꯒ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯒ ꯅꯠꯇꯦ ꯂꯨꯆꯤꯡꯕ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏ ꯃꯥꯡꯂꯤ ꯂꯝꯄꯥꯛꯇ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯂꯥꯛꯄꯗ ꯈꯖꯤꯛꯇꯪ ꯎꯕꯗꯣ ꯄꯦꯟꯗꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯩ ꯇꯝꯕ ꯂꯥꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯕꯨ ꯂꯥꯛꯀꯅꯣ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯅꯤ ꯄꯨꯔꯦꯜ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯨꯔꯒ ꯃꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯏ ꯀꯥꯈꯠꯂꯛꯂꯦ ꯃꯗꯨꯗ ꯃꯥꯒꯤ ꯅꯥꯀꯜꯗ ꯈꯔ ꯆꯠꯂꯒ ꯂꯩꯔꯤꯕ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯏꯁꯤꯡ ꯈꯔ ꯁꯣꯛꯀꯠꯂꯛꯂꯒ ꯁꯥꯔꯤꯕ ꯃꯊꯥ ꯑꯗꯨ ꯐꯔꯗꯧ ꯃꯇꯥꯒꯨꯝ ꯃꯀꯣꯛ ꯑꯗꯨꯗ ꯖꯣꯔꯣ ꯍꯦꯛꯇ ꯍꯩꯊꯩ ꯄꯨꯔꯦꯜꯅ ꯁꯥꯎꯅꯤꯡꯕꯗꯨ ꯐꯨꯛꯇꯣꯛꯂꯒ ꯏꯁꯤꯡ ꯍꯩꯖꯤꯟꯕꯅꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯣ ꯁꯣꯝꯗ ꯑꯍꯨꯝꯗꯨꯗꯤ ꯃꯇꯤꯟ ꯇꯥꯕ ꯃꯈꯩ ꯌꯦꯡꯂꯒ ꯁꯣꯟꯖꯩ ꯀꯌꯥꯗ ꯅꯩꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯑꯁ ꯀꯩ ꯈꯨꯐꯖꯅꯣ ꯑꯁꯤꯗꯤ ꯏꯁꯤꯡꯒ ꯇꯞ ꯇꯥꯔꯗꯅ ꯀꯩ ꯈꯨꯅꯩꯅꯣ ꯍꯥꯏꯕ ꯑꯩ ꯊꯃꯣꯏ ꯆꯣꯛꯊꯣꯛꯀꯗꯧꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯕ ꯑꯁ ꯄꯨꯔꯦꯜ ꯁꯥꯎꯅ ꯃꯀꯣꯛꯇ ꯆꯣꯠꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯅꯥꯛ ꯌꯦꯠꯇ ꯐꯔ ꯀꯟꯊꯣꯛꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯇꯝꯅ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯑꯍꯨꯝ ꯑꯗꯨꯅ ꯌꯥꯝꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯆꯣꯞꯅ ꯌꯦꯡꯂꯝꯕ ꯃꯇꯧ ꯑꯗꯨꯗ ꯈꯧꯇꯛ ꯆꯥꯔꯦ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯋꯥꯈꯜ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯊꯧ ꯁꯥꯗꯕ ꯑꯃ ꯌꯥꯎꯕꯗꯨꯗ ꯏ ꯀꯥꯕꯅ ꯂꯣꯏꯔꯕꯅꯤ ꯄꯨꯔꯦꯜꯅꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯨ ꯎꯕꯗ ꯑꯍꯨം ꯑꯗꯨ ꯂꯥꯟꯖꯗꯕ ꯁꯥꯔꯒ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯄꯨꯔꯦꯜꯅ ꯅꯈꯣꯏ ꯑꯍꯨꯝ ꯆꯩ ꯆꯥꯗ꯭ꯔꯤꯉꯩꯗꯅꯦ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯠꯇ꯭ꯔꯒꯅ ꯏꯃꯥ ꯕꯕꯥ ꯀꯧꯔꯒ ꯋꯥꯐꯝ ꯑꯗꯣ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯂꯨꯆꯤꯡꯕꯗ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜ ꯑꯗꯣ ꯊꯥꯗꯣꯛ ꯀꯔꯝꯕꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯂꯩꯔꯥꯡꯅ ꯄꯦꯔꯤ ꯇꯧꯔꯒ ꯂꯨꯆꯤꯡꯕ ꯑꯩꯗꯤ ꯅꯪꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯄꯥꯝꯃꯤ ꯅꯪꯅ ꯍꯥꯏꯁꯤꯡꯗꯣ ꯑꯩꯗꯤ ꯑꯝꯇ ꯄꯥꯝꯗꯦ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ ꯅꯣꯏꯁꯤꯕꯣ
ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯅꯅꯥꯗ ꯑꯝꯇ ꯍꯥꯞꯇ꯭ꯔꯤ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯀꯌꯥ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯌꯥꯝ ꯊꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯩꯅꯦ ꯅꯨꯄꯤ ꯅꯍꯥ ꯅꯨꯡꯁꯤꯅꯕ ꯑꯗꯨ ꯑꯗꯥ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯑꯗꯨꯝꯅ ꯇꯁꯦꯡ ꯇꯁꯦꯡꯕ ꯋꯥ ꯍꯥꯏꯔꯛꯂꯕ ꯑꯗꯨꯗꯗꯤ ꯑꯍꯨꯝ ꯑꯗꯨ ꯌꯦꯡꯅꯔꯒ ꯀꯔꯤꯒꯨꯝꯕ ꯏꯪꯒꯤꯠ ꯑꯃ ꯇꯧꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯄꯨꯔꯦꯜꯗꯤ ꯆꯠꯈꯤꯗꯧꯕ ꯃꯥꯜꯂꯗꯨꯅ ꯃꯊꯃꯣꯏꯗ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯇꯥꯏꯑꯣꯟꯅꯕꯗ ꯑꯍꯨꯝ ꯑꯗꯨ ꯃꯍꯩ ꯀꯗꯥꯏꯗꯒꯤꯅꯣ ꯂꯤꯛꯂꯤ ꯃꯆꯦꯠ ꯑꯃꯃꯝ ꯄꯨꯊꯣꯔꯛꯂꯒ ꯑꯩꯗꯤ ꯁꯤꯖꯔꯅꯤ ꯃꯇꯥꯒꯨꯝꯅ ꯃꯉꯛꯁꯝ ꯑꯗꯨꯗ ꯊꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯃꯤꯠꯇꯅ ꯀꯞꯂꯤ ꯇꯧꯔꯒ ꯑꯩꯗꯤ ꯂꯨꯆꯤꯡꯕꯕꯨ ꯎꯗꯅ ꯂꯩꯕ ꯉꯝꯃꯣꯏ ꯏꯊꯟꯇ ꯁꯤꯖꯈꯤꯕꯅꯦꯅ ꯐꯩ ꯑꯩꯁꯨ ꯂꯨꯆꯤꯡꯕꯒ ꯅꯠꯇ꯭ꯔꯗꯤ ꯂꯝꯂꯥꯟꯕ ꯀꯅꯥꯝꯇꯒ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯂꯩꯔꯥꯡꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯑꯩꯗꯤ ꯂꯨꯆꯤꯡꯕ ꯅꯨꯡꯁꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯥꯞꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕꯗꯣ ꯌꯥꯕ ꯉꯝꯃꯣꯏ ꯅꯪꯕꯨ ꯎꯔꯣꯏꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯏꯊꯟꯇ ꯊꯋꯥꯏ ꯊꯥꯗꯨꯅ ꯁꯤꯈꯤꯕꯅꯦꯅ ꯐꯩ ꯑꯍꯨꯝꯗꯨꯅ ꯆꯞ ꯃꯥꯟꯅꯅ ꯐꯩꯒꯥꯛ ꯐꯩꯅ ꯑꯗꯨꯝꯅ ꯂꯦꯞꯈ꯭ꯔꯕ ꯑꯗꯨꯗꯗꯤ ꯄꯨꯔꯦꯜ ꯂꯋꯥꯏ ꯃꯁꯝ ꯑꯗꯨ ꯌꯨꯡꯈꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ ꯀꯔꯤ ꯀꯝꯗꯧꯅ ꯊꯝꯒꯅꯤ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ ꯀꯩꯅꯣ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯉꯥꯎꯔꯕꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯌꯥꯝ ꯐꯠꯇꯦ ꯑꯝꯇ ꯊꯥꯗꯣꯛꯁꯤ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯁꯤ ꯑꯁꯨꯝꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯑꯍꯨꯝ ꯑꯗꯨꯗꯤ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯌꯦꯡꯂꯝꯕ ꯍꯦꯝꯕ ꯄꯥꯔꯤ ꯑꯃꯗꯤ ꯊꯣꯏꯕꯗꯨꯁꯨ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯄꯗꯨꯗ ꯄꯥꯈꯠꯅ ꯍꯣꯠꯇꯅ ꯄꯥꯏꯈꯩ ꯆꯦꯟꯁꯤꯜꯂꯛꯂꯒ ꯑꯣꯏ ꯀꯩꯅꯣ ꯅꯈꯣꯏꯕꯨ ꯉꯥꯎꯔꯕꯣ ꯑꯩꯈꯣꯏꯁꯤꯕꯨ ꯅꯈꯣꯏ ꯑꯍꯨꯝ ꯍꯥꯠꯄꯒꯤ ꯆꯩꯔꯥꯛ ꯐꯪꯍꯜꯂꯒꯦ ꯍꯥꯏꯔꯣ ꯑꯝꯇ ꯊꯥꯗꯣꯛ ꯂꯤꯛꯂꯤꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯥꯕꯤꯁꯦ ꯄꯤꯗ꯭ꯔꯤ ꯐꯥꯎꯕꯗꯤꯅꯦ ꯑꯩꯈꯣꯏꯗꯤ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏ ꯊꯥꯖꯗꯕ ꯇꯧꯒꯅꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯕ ꯉꯝꯕ ꯂꯩꯁꯥꯕꯤ ꯉꯥꯛꯇꯅꯤ ꯇꯧꯗ ꯇꯧꯈꯤꯗꯧ ꯃꯥꯟꯕ ꯋꯥꯍꯩ ꯑꯗꯨꯗ ꯄꯨꯔꯦꯜ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ ꯃꯥꯒꯤ ꯃꯄꯨꯟꯁꯤ ꯑꯁꯤꯗ ꯑꯣꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯅꯣ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯍꯦꯝꯕꯗꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯈꯣꯏꯁꯤꯡꯒꯤ ꯃꯁꯛꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒ ꯁꯣꯜꯂꯛꯏ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯑꯩꯗꯤ ꯅꯣꯛꯅꯤꯡꯕꯅ ꯁꯤꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯣ ꯂꯨꯆꯤꯡꯕ ꯅꯨꯡꯉꯥꯏꯕꯤꯗꯦꯗ ꯑꯩꯗꯤ ꯅꯪꯒꯤ ꯈꯜꯂꯨꯕꯗ ꯅꯨꯄꯤ ꯑꯍꯨꯝ ꯅꯦꯝꯃꯤ ꯑꯗꯨꯁꯨ ꯑꯁ ꯄꯨꯔꯦꯜ ꯃꯊꯥ ꯁꯥꯅ ꯑꯔꯦ ꯀꯩꯅꯣ ꯅꯈꯣꯏ ꯑꯍꯨꯝꯅ ꯄꯥꯝꯕꯗꯣ ꯍꯥꯏꯔꯣ ꯇꯥꯁꯤ ꯑꯍꯨꯝ ꯑꯗꯨ ꯌꯦꯡꯅꯔꯒ ꯄꯨꯂꯞꯅ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯍꯥꯏꯕꯕꯨ ꯂꯨꯆꯤꯡꯕꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯂꯨꯆꯤꯡꯕꯒ ꯂꯨꯍꯣꯡꯕ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯔꯦꯜ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ ꯋꯥꯟꯊꯒꯗꯧꯔꯦ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ ꯉꯛꯅ ꯀꯔꯤ ꯂꯨꯍꯣꯡꯗꯣꯏꯕ ꯇꯥꯂꯣꯏ ꯑꯣꯏꯗꯣꯏꯕ ꯑꯗꯨꯁꯨ ꯑꯩꯒꯤ ꯅꯈꯣꯏ ꯑꯍꯨꯝꯕ ꯍꯩ ꯅꯥꯞ ꯆꯥꯗꯕ ꯋꯥ ꯉꯥꯡꯒꯅꯨ ꯉꯥꯎꯔꯕ꯭ꯔꯣ ꯅꯈꯣꯏ ꯑꯍꯨꯝꯕ ꯀꯝꯗꯧꯅ ꯅꯨꯄꯤ ꯑꯍꯨꯝ ꯂꯣꯟꯗꯣꯏꯅꯣ ꯑꯩꯁꯦ ꯀꯩ ꯑꯣꯏꯅ ꯎꯒꯦ ꯁꯪꯁꯥꯔꯁꯤꯗ ꯅꯨꯄꯤ ꯑꯍꯨꯝꯈꯛ ꯂꯣꯟꯕꯕꯨ ꯋꯥ ꯑꯣꯏꯅ ꯉꯥꯡꯉꯤꯗꯣ ꯀꯩꯒꯤꯅꯣ ꯂꯨꯆꯤꯡꯕ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯅꯪꯕꯨ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯕꯤꯔꯤꯁꯤꯗꯤ ꯅꯔꯥꯏꯕꯛꯇꯣ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤ ꯑꯩꯈꯣꯏꯗꯤ ꯍꯥꯏꯈꯤꯕ ꯋꯥ ꯍꯣꯡꯉꯣꯏ ꯊꯥꯏꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯅꯨꯄꯤ 10 ꯀꯨꯟ ꯂꯣꯟꯅꯩꯗꯨꯗꯤ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ ꯄꯨꯔꯦꯜ ꯁꯥꯎꯔꯥꯡꯅꯅ ꯃꯗꯨꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯒꯤꯅꯤꯗꯅ ꯃꯣꯏ ꯑꯩꯗꯤ ꯃꯗꯨꯒꯤ ꯂꯝꯆꯠꯇꯣ ꯍꯩꯅꯗꯦ ꯅꯨꯄꯤ ꯑꯃ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯗꯅ パꯈꯪ ꯑꯣꯏꯅ ꯄꯨꯟꯁꯤ ꯑꯁꯦ ꯂꯦꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤꯉꯩꯁꯤꯗ ꯑꯃꯠꯇꯁꯨ ꯅꯠꯇꯕ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯅꯄꯨꯔꯣꯏꯕ ꯑꯣꯏꯌꯨ ꯀꯥꯏꯅ ꯃꯊꯣꯡ ꯍꯨꯛꯇꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯄꯨꯔꯦꯜ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯑꯍꯨꯝ ꯑꯗꯨ ꯃꯈꯨꯗꯥꯡ ꯑꯗꯨꯗ ꯂꯤꯛꯂꯤꯗꯨꯅ ꯂꯦꯟꯊꯠꯇꯨꯅ ꯏ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯥꯡꯒꯠꯂꯛꯏ ꯄꯥꯔꯤꯅ ꯂꯨꯆꯤꯡꯕ ꯃꯈꯣꯏ ꯑꯍꯨꯝꯒꯤꯁꯦ ꯐꯥꯒꯤꯗꯤ ꯑꯣꯏꯔꯔꯣꯏ ꯀꯔꯤꯅ ꯐꯒꯅꯤ ꯍꯥꯏꯕꯗꯨ ꯈꯟꯅꯁꯦ ꯌꯥꯔꯔꯣꯏ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯂꯨꯆꯤꯡꯕꯅ ꯄꯥꯝꯗꯗꯨꯅ ꯑꯍꯨꯝ ꯑꯁꯤꯕꯨ ꯇꯔꯥꯏ ꯊꯥꯗꯣꯛꯂꯝꯂꯒ ꯍꯣꯔꯦꯟ ꯃꯊꯟꯇ ꯁꯤꯖꯗꯨꯅ ꯂꯩꯔꯝꯃꯣ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯗꯤ ꯈꯪꯗꯕꯅꯤꯅ ꯃꯈꯣꯏꯒ ꯄꯨꯜꯂꯨꯕ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯕꯗꯅꯥꯝ ꯑꯣꯏꯗꯣꯏꯅꯤ ꯄꯨꯔꯦꯜ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯑꯍꯨꯝ ꯑꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ ꯃꯈꯨꯠꯁꯤꯡ ꯑꯗꯨ ꯏ ꯆꯦꯟꯊꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯈꯪꯗꯕꯒꯨꯝ ꯄꯨꯔꯦꯜꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯩ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯑꯄꯥꯝꯕꯗꯨ ꯄꯤꯔꯒꯦ ꯇꯧꯕꯇꯕꯨ ꯆꯠꯅ ꯄꯊꯥꯞ ꯈꯔꯗꯤ ꯊꯝꯕ ꯇꯥꯔꯦ ꯂꯩꯔꯥꯡꯅ ꯊꯧꯁꯥꯗꯅ ꯍꯔꯥꯎꯅ ꯂꯨꯆꯤꯡꯕꯒꯤ ꯅꯨꯄꯤꯕꯨ ꯑꯣꯏꯕ ꯐꯪꯂꯒꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯁꯦꯕꯥ ꯇꯧꯊꯔꯒꯦ ꯅꯁꯨꯝꯂꯥꯡꯒꯤꯗꯃꯛꯇ ꯈꯪꯖꯔꯒꯦ ꯃꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕꯤꯌꯣ ꯍꯥꯏꯅꯤꯡꯕ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯐꯤꯔꯦꯞꯇꯤ ꯍꯣꯡꯂꯔꯣꯏ ꯍꯦꯝꯕꯅ ꯃꯃꯥꯏꯗꯤ ꯄꯨꯔꯥ ꯏꯀꯥꯏ ꯈꯪꯗꯕꯤꯅꯤ ꯏꯀꯥꯏꯕꯒꯤ ꯁꯤꯡꯂꯤꯗꯣ ꯇꯠꯂꯒ ꯄꯨꯛꯂꯥꯕꯖꯥꯠꯅꯤ ꯑꯁꯨꯛ ꯌꯥꯝꯕ ꯅꯨꯄꯥ ꯂꯩꯕꯕꯨ ꯂꯨꯆꯤꯡꯕꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯁꯤꯅ ꯅꯝꯗꯅ ꯐꯥꯈꯤꯗꯣꯔꯤꯕ ꯇꯧꯔꯤꯁꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯨꯔꯦꯜꯗꯤ ꯏ ꯐꯖꯅ ꯍꯥꯏꯒꯠꯂꯦ ꯑꯗꯨꯕꯨ ꯈꯅꯥꯎꯗꯨ ꯁꯦꯝꯂꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯗꯤ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯆꯦꯟ ꯆꯣꯡꯕ ꯄꯥꯝꯗꯦ
ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯍꯨꯝ ꯊꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯅꯨꯄꯤꯗ ꯆꯣꯞꯄ ꯇꯥꯒꯅꯤ꯫ ꯑꯗꯨꯅ ꯍꯌꯦꯡ ꯅꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯑꯩꯕꯨ ꯃꯃꯥꯛ ꯑꯣꯏꯅꯅꯕ ꯍꯩꯖꯍꯟꯕ ꯂꯥꯛꯍꯜꯂꯨ꯫ ꯑꯍꯨꯝꯗꯨꯁꯨ ꯍꯔꯥꯎꯅ ꯃꯌꯥ ꯀꯥꯗꯨꯅ ꯉꯝꯒꯅꯤ ꯃꯇꯥꯒꯨꯝ ꯇꯥꯗꯨꯅ ꯂꯩ꯫ ꯄꯨꯔꯦꯜꯁꯨ ꯋꯥ ꯃꯈꯥ ꯁꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯅꯈꯣꯏ ꯅꯁꯥꯅ ꯌꯥꯅ ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕꯗ ꯌꯥꯖꯕꯅꯤ꯫ ꯃꯤꯀꯨꯞ ꯑꯃꯠꯇꯗ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯔꯒ ꯂꯩꯕꯥꯛ ꯀꯨꯝꯍꯩ ꯑꯣꯏꯍꯟꯕ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕꯁꯨ ꯇꯧꯕ ꯌꯥꯔꯣꯏ꯫ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯒꯗꯕꯅꯤ꯫ ꯍꯣꯏ, ꯅꯨꯡꯁꯤꯅꯗꯣꯏꯅꯦ꯫ ꯑꯩꯈꯣꯏ ꯅꯣꯡꯃꯗ ꯈꯠꯅꯔꯣꯏꯌꯦ꯫ ꯀꯣ ꯂꯩꯔꯥꯡ, ꯀꯣ ꯃꯤꯃꯤꯇꯥ, ꯈꯠꯅꯔꯣꯏꯀꯣ? ꯑꯅꯤꯗꯨꯁꯨ ꯃꯌꯥꯗꯨ ꯍꯤꯒꯠꯂꯒ ꯃꯉꯛꯀꯥꯗꯨ ꯅꯣꯝꯂꯤ ꯄꯣꯠꯅꯤ꯫ ꯄꯨꯔꯦꯜ ꯁꯥꯎꯔꯥꯡꯅꯅ, ꯌꯥꯔꯦ, ꯅꯁꯛꯁꯤꯡꯗꯣ ꯎꯅꯤꯡꯗ꯭ꯔꯦ꯫ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯅꯈꯨꯠ ꯏꯒ ꯊꯣꯛꯂꯤꯕꯗꯣ ꯅꯁꯥꯅ ꯍꯤꯗꯥꯛ ꯍꯥꯞꯂꯒ ꯐꯅꯅꯕ ꯇꯧꯔꯨꯆꯣ ꯅꯌꯨꯝꯗ꯫ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯝꯅꯅꯤ ꯀꯥꯏꯅ ꯍꯥꯏꯔꯝꯃꯕ ꯅꯈꯖꯥꯏ ꯑꯗꯨꯗ ꯈꯨꯠꯆꯥꯎꯁꯤꯅ ꯊꯥꯔꯦ ꯈꯪꯉꯨ꯫ ꯂꯩꯔꯥꯡ ꯍꯔꯥꯎꯅ ꯃꯤꯃꯤꯇꯥ ꯑꯃꯗꯤ ꯂꯩꯁꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯝꯂꯒ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯑꯍꯨꯝꯗꯨ ꯆꯣꯡꯗꯨꯅ ꯑꯅꯤꯡꯕ ꯊꯨꯡꯂꯕꯅꯤ ꯃꯇꯥꯒꯨꯝ ꯆꯦꯟꯈ꯭ꯔꯦ꯫ ꯍꯦꯝꯕ ꯀꯔꯦꯝꯅꯅ, ꯀꯝꯗꯧꯏ ꯂꯨꯆꯤꯡꯕ? ꯑꯩ ꯈꯨꯕꯥꯛ ꯃꯌꯤ ꯌꯦꯡꯕ ꯌꯥꯝꯅ ꯍꯩꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯕ ꯂꯣꯏꯅ ꯆꯨꯝꯕꯅꯤ ꯍꯥꯏꯗ꯭ꯔꯣ? ꯐꯥꯒꯤꯗꯒꯤ ꯅꯨꯄꯤ ꯑꯍꯨꯝꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯕ? ꯑꯣ, ꯑꯣꯟꯊꯣꯛꯄꯅꯤꯗ ꯂꯨꯆꯤꯡꯕ꯫ ꯄꯨꯔꯦꯜ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯂꯒ, ꯅꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ ꯉꯁꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯃꯃꯥꯏ ꯏꯀꯥꯏ ꯈꯪꯗꯕ ꯅꯨꯄꯤꯁꯤꯡꯁꯤꯕꯨ ꯑꯩꯅ ꯀꯗꯣꯝꯗꯒꯤ ꯊꯩꯖꯤꯜꯂꯒ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯍꯜꯂꯨꯕꯅꯣ ꯈꯪꯗꯦ꯫ ꯑꯩꯁꯤꯕꯨ ꯏꯔꯜ ꯍꯥꯏꯔ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯏꯁꯛ ꯍꯥꯏꯔ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯑꯩ ꯅꯠꯇ꯭ꯔꯗꯤ ꯃꯈꯣꯏ ꯅꯨꯄꯥ ꯀꯅꯥꯝꯇ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯕ? ꯑꯩꯉꯣꯟꯗ ꯁꯨꯔꯨ ꯅꯩꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ? ꯄꯥꯔꯤꯅ ꯅꯣꯛꯂꯒ, ꯂꯨꯆꯤꯡꯕꯒꯤ ꯂꯥꯏꯕꯛꯅꯅꯦ ꯈꯟꯗꯣꯛ꯫ ꯑꯁꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯑꯍꯨꯝꯁꯤꯅ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯈ꯭ꯔꯒꯕꯨ ꯀꯔꯤ ꯎꯄꯥꯏ ꯂꯩꯒꯦ? ꯂꯨꯆꯤꯡꯕꯗꯤ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤ, ꯑꯗꯨꯁꯨꯅꯦ 3 ꯂꯣꯡꯕꯤ ꯊꯝꯕꯥꯜ꯫ ꯄꯨꯔꯦꯜ ꯁꯧꯔꯥꯡꯅꯅ ꯄꯥꯔꯤꯒꯤ ꯃꯊꯨꯟ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯔꯒ, ꯅꯄꯥꯒꯤ ꯊꯝꯕꯥꯜ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯪꯇꯞ ꯃꯅꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯄꯥꯔꯤ ꯁꯨꯒꯠꯂꯒ, ꯑꯁ, ꯁꯣꯅꯣꯁꯤꯗꯤ ꯅꯤꯡꯒꯣꯡꯒꯁꯤ ꯂꯣꯏ ꯀꯥꯏꯔꯝꯃꯅꯤ꯫ ꯃꯇꯥꯡ ꯆꯥꯗꯅ ꯌꯥꯝ ꯂꯛꯅꯅꯤꯡꯉꯣ꯫ ꯅꯃꯥꯏꯗꯨꯗ ꯊꯥꯕꯤꯔꯝꯗ꯭ꯔꯤꯗꯣ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯩꯁꯥꯕꯤ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨ ꯍꯔꯥꯎꯅ ꯄꯨꯔꯦꯜꯕꯨ ꯃꯃꯥꯛ ꯑꯣꯏꯖꯅꯕ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯔꯦꯜꯗꯤ ꯃꯇꯧꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯁꯥꯎꯔꯒ ꯃꯆꯥꯅꯨꯄꯤꯁꯤꯡꯕు ꯋꯥꯔꯛ ꯋꯥꯇꯦꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯈꯜꯂꯨꯕꯗꯨꯒꯤ ꯇꯥꯏꯑꯣꯟꯅꯕꯗ ꯑꯃꯁꯨ ꯑꯍꯜ ꯃꯁꯦꯜ ꯐꯥꯎ ꯌꯥꯟꯅꯗꯨꯅ ꯃꯃꯥꯛ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕ ꯂꯥꯛꯂꯤꯕ ꯑꯗꯨꯗ ꯃꯊꯥ ꯑꯔꯣꯏꯕꯤꯗ ꯁꯥꯔꯦ꯫ ꯄꯨꯔꯦꯜꯅ, ꯏꯃꯥꯁꯤꯡ, ꯄꯥꯕꯨꯡꯁꯤꯡ, ꯋꯥꯈꯜꯁꯤꯡꯗꯣ ꯑꯃꯨꯛꯇꯗꯤ ꯑꯅꯤꯔꯛ ꯁꯨꯅ ꯈꯟꯊꯧꯗ꯫ ꯅꯨꯄꯤ ꯑꯍꯨꯝꯕꯨ ꯑꯩꯅ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯂꯛꯇꯕ ꯃꯇꯝ ꯂꯥꯛꯄꯁꯨ ꯌꯥꯏ꯫ ꯑꯩꯅ ꯊꯨꯡꯍꯜꯂꯣꯏ, ꯌꯦꯡꯁꯤꯜꯂꯣꯏ ꯍꯥꯏꯕꯒꯤꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ, ꯇꯝꯕ ꯉꯝꯗꯦ꯫ ꯂꯩꯔꯥꯡꯒꯤ ꯃꯄꯥꯅ, ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ꯫ ꯑꯩꯈꯣꯏꯗꯤ ꯏꯆꯥꯅꯨꯄꯤꯅꯕꯨ ꯄꯥꯝꯂꯕꯗꯤ ꯍꯥꯏꯈ꯭ꯔꯕꯗꯤ ꯎꯄꯥꯏ ꯂꯩꯇꯦ꯫ ꯄꯨꯔꯦꯜ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯇꯣꯛꯂꯒ, ꯑꯩꯒꯤꯗꯤ ꯅꯈꯣꯏꯅ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯏꯃꯥ ꯏꯄꯥ ꯏ ꯃꯔꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯁꯪꯇꯞ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯖꯥ ꯇꯣꯝꯕꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯥꯀꯣꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯒꯤ ꯃꯥꯒꯤ ꯑꯍꯥꯡꯕ ꯃꯐꯝ ꯑꯁꯤ ꯃꯦꯟꯁꯤꯜꯂꯒ ꯄꯨꯟꯁꯤ ꯑꯁꯦ ꯂꯦꯜꯂꯒꯦ ꯍꯥꯏꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯂꯟ ꯊꯨꯝꯁꯨ ꯃꯇꯤꯛ ꯆꯥꯅ ꯂꯩꯕ ꯅꯠꯇꯦ꯫ ꯑꯩꯗꯤ ꯃꯇꯤꯛ ꯌꯥꯝ ꯆꯥꯗꯦ꯫ ꯑꯃꯨꯛꯇꯪꯗꯤ ꯈꯟꯊꯍꯟꯅꯤꯡꯉꯤ꯫ ꯂꯩꯁꯤꯒꯤ ꯃꯃꯥꯅ, ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯤ ꯏꯕꯨꯡꯉꯣ ꯄꯨꯔꯦꯜ꯫ ꯑꯗꯨꯕꯨ ꯏꯆꯥ ꯑꯃꯠꯇ ꯌꯥꯎꯖꯕꯤ꯫ ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯗ ꯑꯩꯈꯣꯏꯅꯅꯦ ꯍꯤꯛꯇꯣꯛꯄ ꯉꯝꯂꯣꯏꯅꯦꯍꯦ꯫ ꯃꯤꯃꯤꯇꯥꯒꯤ ꯃꯄꯥꯅ, ꯑꯗꯨꯅꯤ, ꯑꯩꯈꯣꯏꯒꯤꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯂꯨꯆꯤꯡꯕ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯗꯁꯨ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ, ꯅꯠꯇ꯭ꯔꯕꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯒꯅꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯍꯜꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨ ꯄꯨꯔꯦꯜ ꯈꯪꯂꯦ꯫ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯑꯍꯜꯁꯤꯡ ꯑꯗꯨꯁꯨ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯅ ꯏꯁꯨꯛ ꯁꯨꯛꯊꯅ ꯁꯝꯖꯤꯜꯂꯛꯏ꯫ ꯐꯔꯦ, ꯑꯗꯨꯕꯨ ꯏꯃꯥꯁꯤꯡ, ꯄꯥꯕꯨꯡꯁꯤꯡ, ꯇꯥꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯇꯨꯡꯗ ꯅꯆꯥꯅꯨꯄꯤꯁꯤꯡ ꯊꯥꯖꯕꯗ ꯑꯩꯉꯣꯟꯗ ꯉꯝꯗꯕ ꯄꯦꯟꯗꯕ ꯑꯃꯠꯇ ꯐꯥꯎꯔꯛꯄꯗꯤ ꯌꯥꯔꯣꯏ꯫ ꯑꯍꯜꯁꯤꯡ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯍꯔꯥꯎꯅ ꯃꯌꯥꯝ ꯄꯨꯜꯂꯒ ꯋꯥꯔꯦꯞ ꯑꯃ ꯂꯦꯞꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯁꯤꯗꯤ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯨ ꯇꯥꯔꯤ꯫ ꯍꯦꯝꯕ, ꯄꯥꯔꯤ ꯑꯃꯗꯤ ꯊꯣꯏꯕꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯋꯥꯊꯤꯗ ꯉꯥꯡꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯔꯦꯜꯗꯨ ꯇꯧꯐꯝ ꯈꯪꯗ ꯌꯨꯝꯌꯥꯏ ꯀꯥ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡ, ꯂꯩꯁꯤ ꯑꯃꯗꯤ ꯃꯤꯃꯤꯇꯥꯗꯣ ꯃꯥꯒꯤ ꯀꯥꯗꯒꯤ ꯁꯨꯠꯀ ꯇꯧꯔꯒ ꯅꯣꯛꯃꯤ ꯊꯣꯛꯂꯛꯏ꯫ ꯗꯥꯇꯣꯟ,
ꯑꯍꯤꯡ ꯊꯦꯡꯗ꯭ꯔꯤꯕꯣ ꯇꯨꯝꯅꯕ ꯇꯧꯔꯁꯤ. ꯄꯨꯔꯦꯜ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ, ꯀꯩꯅꯣ ꯅꯈꯣꯏꯕꯨ ꯅꯀꯣꯛꯁꯤꯡꯗꯨ ꯆꯥꯛꯄ꯭ꯔꯣ? ꯑꯩꯕꯨ 3 ꯊꯣꯛꯅ ꯌꯦꯟꯕ ꯌꯥꯕ꯭ꯔꯣ? ꯑꯗꯨꯒ ꯃꯤꯡꯒꯧꯗꯣ ꯑꯁ ꯂꯨꯆꯤꯡꯕ ꯑꯗꯨꯝ ꯀꯧ. ꯗꯥꯇꯣꯟ ꯒꯥꯏꯅ ꯆꯞ ꯃꯥꯟꯅꯅꯒ ꯀꯧꯁꯤꯜꯂꯛꯇꯅ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯑꯗꯨꯃꯥꯏꯅ ꯀꯦꯁꯟꯅꯕꯗꯣ. ꯂꯩꯔꯥꯡ ꯅꯣꯛꯃꯤ ꯄꯨꯔꯦꯜꯒꯤ ꯃꯄꯥꯝꯕꯣꯝ ꯑꯗꯨꯗ ꯄꯥꯏꯔꯛꯂꯒ, ꯍꯣꯏꯗ ꯑꯗꯨꯕꯨ ꯀꯣꯛ ꯀꯧꯊꯣꯛꯑꯒ ꯂꯣꯏꯔꯦ. ꯏꯄꯨꯔꯣꯏꯕ ꯂꯨꯆꯤꯡꯕ ꯍꯣ ꯅꯨꯡꯁꯤꯕꯧ. ꯄꯨꯔꯦꯜ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯒ, ꯑꯁ ꯆꯠꯊꯣꯛꯑꯣꯀꯣ ꯍꯩꯅꯗꯦ ꯌꯥꯝꯅ. ꯂꯩꯁꯤꯅ, ꯇꯨꯝꯃꯨꯔꯁꯤ. ꯃꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯅꯦ ꯑꯩꯅ ꯋꯥ ꯍꯥꯏꯒꯦꯅ ꯅꯈꯣꯏ 3 ꯊꯣꯔꯛꯄ ꯉꯥꯏꯔꯤꯁꯤ. ꯐꯖꯅ ꯃꯨꯟꯅ ꯇꯥꯎ. ꯅꯨꯄꯤ 3ꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯕꯁꯨ ꯅꯨꯄꯥ ꯑꯃꯈꯛ, ꯑꯗꯨꯒ ꯀꯝꯗꯧꯅ ꯀꯥ ꯑꯃꯗ ꯂꯩꯃꯤꯟꯅꯒꯅꯤ? ꯃꯗꯣ ꯇꯧꯍꯩꯗꯕ ꯊꯕꯛꯅꯤ. ꯑꯗꯨꯅꯅꯦ ꯂꯩꯔꯥꯡ, ꯅꯪꯅ ꯋꯥꯈꯜ ꯈꯔ ꯇꯥꯏ. ꯃꯈꯣꯏꯗꯁꯨ ꯅꯪꯅ ꯈꯔ ꯍꯥꯏꯌꯨ. ꯇꯨꯝꯕꯒꯤ ꯅꯨꯃꯤꯠꯁꯦ ꯈꯥꯏꯗꯣꯛꯑꯁꯤ. ꯂꯩꯔꯥꯡ, ꯅꯪꯅ ꯅꯤꯡꯊꯧꯀꯥꯕꯒ ꯂꯩꯕꯥꯛ ꯄꯣꯛꯄꯒ, ꯑꯗꯨꯒ ꯂꯩꯁꯤ ꯅꯪꯒꯤꯅ ꯌꯨꯝꯖꯀꯩꯁꯒ ꯁꯒꯣꯜꯁꯦꯟꯒ, ꯑꯗꯨꯒ ꯑꯔꯣꯏꯕꯗꯅ ꯃꯤꯃꯤꯇꯥ, ꯅꯪꯅ ꯈꯔ ꯑꯉꯥꯡ ꯂꯝꯆꯠ ꯆꯪꯉꯤ, ꯏꯉꯥꯎ ꯉꯥꯎꯏ. ꯑꯗꯨꯅ ꯅꯪꯒꯤꯅ ꯏꯔꯥꯏꯒ ꯊꯥꯡꯖꯒ ꯅꯪꯒꯤ ꯁꯔꯨꯛ. ꯋꯥꯗꯣ ꯇꯥꯔꯝꯕꯗꯒꯤ 3 ꯑꯗꯨ ꯂꯥꯡꯇꯛꯅꯅ, ꯅꯣꯡꯃꯥꯏꯖꯤꯡꯗꯤ? ꯄꯨꯔꯦꯜ ꯃꯈꯨꯠ ꯑꯃ ꯁꯥꯋ ꯁꯥꯎꯔꯥꯡꯅꯅ, ꯅꯣꯡꯃꯥꯏꯖꯤꯡꯗꯨꯅꯅꯦ ꯑꯩꯒꯤ ꯈꯪꯉꯕ? ꯑꯩꯒꯤ ꯀꯥꯗ ꯇꯨꯝꯖꯔꯒꯦ. ꯁꯤꯗ ꯌꯥꯅꯔꯁꯤꯀꯣ, ꯆꯠꯂꯣ ꯇꯨꯝꯃꯨꯔꯣ ꯊꯦꯡꯉꯤ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯔꯦꯜꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ. ꯊꯣꯡ ꯍꯧꯅ ꯊꯤꯡꯖꯤꯟꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗ 3ꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ. ꯑꯗꯨꯕꯨ ꯊꯧꯁꯥꯗꯦ. 3 ꯑꯗꯨ ꯌꯦꯡꯅꯔꯒ ꯅꯣꯛꯃꯤꯟꯅꯩ. ꯂꯩꯔꯥꯡꯅ ꯐꯤ ꯑꯗꯨꯅ ꯃꯀꯣꯛ ꯀꯨꯞꯁꯤꯜꯂꯒ ꯅꯣꯛꯃꯤ. ꯑꯣꯏ ꯌꯦꯡꯉꯣ, ꯂꯨꯆꯤꯡꯕꯒꯤ ꯅꯨꯄꯤ ꯑꯣꯏꯕꯗ ꯑꯩꯁꯦ ꯌꯥꯝ ꯄꯛꯆꯗ꯭ꯔꯥ, ꯐꯖꯗ꯭ꯔꯥꯕ? ꯑꯅꯤꯗꯨꯁꯨ ꯃꯀꯣꯛ ꯀꯨꯞꯂꯒ, ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯄꯛꯆꯔꯝꯃꯤꯗ. ꯑꯩꯁꯨ ꯄꯛꯆꯩ, ꯑꯩꯅ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯖꯨꯖꯥ ꯇꯧꯅꯔꯛꯄ ꯑꯗꯨꯗ ꯄꯨꯔꯦꯜꯅ ꯊꯣꯡ ꯑꯗꯨ ꯁꯠ ꯂꯥꯎꯅ ꯍꯥꯡꯇꯣꯛꯂꯒ ꯁꯥꯎꯅ, ꯅꯣꯏ 3 ꯉꯁꯤ ꯑꯩ ꯃꯆꯤꯡ ꯂꯥꯛꯇꯅꯅꯦ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯂꯣꯏꯅ ꯊꯝꯅꯤꯀꯣ. ꯋꯥꯗꯨ ꯇꯥꯕꯗ 3ꯗꯨ ꯃꯍꯩ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ. ꯑꯗꯨꯒ ꯆꯪꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯆꯞ ꯃꯥꯟꯅꯅ 3 ꯑꯗꯨꯅ, ꯇꯨꯝꯃꯨꯔꯒꯦ ꯏꯄꯨꯔꯣꯏꯕ ꯂꯨꯆꯤꯡꯕ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯟꯈ꯭ꯔꯦ. ꯄꯨꯔꯦꯜ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ, ꯏꯇꯣꯟꯗ ꯂꯩꯕꯒꯤ ꯍꯩꯅꯕꯤ ꯑꯣꯏꯔꯝꯕ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯍꯌꯤꯡ ꯈꯣꯏ ꯉꯥꯛꯇ ꯉꯥꯏꯗꯧꯔꯦ. ꯑꯁ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯄꯨꯔꯦꯜ ꯑꯗꯨ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯍꯀꯥꯝ ꯋꯥ ꯆꯜꯂꯗꯨꯅ ꯊꯣꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯇꯧꯔꯝꯂꯤꯕ ꯗ꯭ꯔꯤꯁ꯭ꯌ ꯑꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ, ꯀꯩꯗꯧꯔꯤꯕ ꯅꯈꯣꯏ 3ꯗꯤ? ꯂꯩꯁꯤꯅ, ꯀꯩꯅꯣ ꯊꯕꯛ ꯁꯨꯔꯝꯃꯤꯅꯦ. ꯄꯨꯔꯦꯜ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ, ꯅꯠꯇꯦ, ꯀꯔꯤ ꯊꯕꯛ ꯈꯨꯁꯨꯅꯣꯃꯦ? ꯋꯥꯏ ꯇꯩꯕꯕꯨ ꯃꯤ 3 ꯆꯪꯗꯅ ꯁꯨꯃꯥꯡꯗꯨꯕꯨ ꯇꯩꯔꯤꯗꯨꯕꯨ, ꯄꯥꯇ꯭ꯔ ꯑꯃꯃꯝꯒ ꯅꯨꯔꯥ ꯑꯃꯃꯝꯗꯨꯒ. ꯑꯁ ꯀꯩꯅꯣ, ꯃꯤꯅ ꯎꯔꯒ ꯑꯩꯗꯤ ꯁꯤꯔꯦꯗ. ꯃꯤꯃꯤꯇꯥꯅ, ꯀꯩꯅꯣ ꯂꯨꯆꯤꯡꯕ, ꯑꯩꯈꯣꯏꯁꯦ ꯅꯨꯄꯤ 3 ꯁꯨꯕꯅꯤꯅ ꯑꯃꯁꯨ ꯁꯥꯎꯅꯗꯅꯕ ꯍꯥꯏꯗꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯌꯦꯟꯅꯔꯒ ꯇꯧꯔꯤꯅꯤ. ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯠꯅꯗ꯭ꯔꯦ ꯅꯨꯡꯁꯤꯅꯔꯦꯗꯅ. ꯄꯨꯔꯦꯜ ꯅꯣꯛꯂꯒ, ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯃꯅ ꯋꯥꯏ ꯁꯤꯠꯂꯅꯤ, ꯑꯃꯅ ꯋꯥꯏ ꯇꯩꯔꯅꯤ, ꯑꯗꯨꯒ ꯑꯃꯅ ꯏꯁꯤꯡ ꯍꯣꯜꯂꯛꯀꯅꯤ. ꯑꯁꯨꯝꯅ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ? ꯌꯥꯗꯦ. ꯑꯣ ꯈꯪꯗ꯭ꯔꯦ, ꯅꯈꯣꯏ ꯊꯣꯛꯄ ꯈꯠꯅꯗꯅꯕ ꯍꯦꯛ ꯇꯧꯒꯦ ꯇꯧꯔꯣ. ꯑꯩ ꯏꯁꯥꯝꯗ ꯁꯦꯡꯗꯣꯛꯈꯤꯒꯦꯀꯣ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ. 3 ꯑꯗꯨꯁꯨ ꯊꯕꯛꯂꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ. ꯆꯤꯟꯌꯥ ꯇꯦꯡꯊꯣꯛꯂꯒ ꯏꯔꯨ ꯁꯦꯡꯅ ꯂꯨꯖꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯨꯔꯦꯜ ꯑꯗꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯄꯅꯤ. ꯐꯝꯊꯕꯗ ꯉꯥꯏꯔꯤ ꯃꯍꯩ ꯆꯦꯟꯁꯤꯜꯂꯛꯂꯒ, ꯁꯤ ꯆꯉꯥꯡꯅꯤ. ꯂꯩꯁꯤꯅ, ꯁꯤꯅ ꯆꯥꯉꯧꯅꯤ. ꯃꯤꯃꯤꯇꯥꯅ, ꯁꯤꯅ ꯑꯆꯥꯄꯣꯠ. ꯄꯨꯔꯦꯜ ꯃꯌꯥꯗꯨ ꯀꯥꯔꯒ, ꯀꯩꯅꯣꯃꯤ ꯅꯣꯏ 3ꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯕꯨ ꯅꯣꯏ 3 ꯆꯪꯗꯅ ꯐꯖꯅ ꯁꯤꯗꯣꯛꯄꯤꯒꯗꯧꯔꯤꯅꯦ. ꯆꯥꯒꯦꯕ, ꯑꯩ ꯂꯣꯏ ꯊꯛꯀꯦꯕ. ꯑꯗꯣ ꯐꯖꯅ ꯊꯝꯃꯨꯗꯅ. ꯃꯥꯏ ꯃꯄꯥꯁꯤꯗ ꯂꯣꯏꯅ ꯊꯥꯡꯖꯤꯜꯂꯛꯏ ꯋꯥꯅꯤ. 3ꯗꯨꯁꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯅꯤꯡꯊꯤꯖꯅ ꯊꯝꯂꯒ ꯅꯥꯛꯌꯦꯠꯇ ꯐꯝꯊꯔꯛꯏ. ꯄꯨꯔꯦꯜꯅ, ꯀꯩꯅꯣ, ꯅꯣꯏ 3ꯁꯨ ꯆꯥꯔꯨꯔꯣꯗꯅ. ꯂꯩꯔꯥꯡꯅ, ꯂꯨꯆꯤꯡꯕꯅ ꯍꯥꯟꯅ ꯆꯥꯕꯗꯣ ꯌꯦꯡꯈꯤꯗꯣꯏꯅꯤ. ꯆꯥꯁꯤꯁꯨ ꯂꯣꯏꯅ ꯊꯛꯇꯧꯅꯤ ꯑꯅꯤꯃꯛ, ꯑꯗꯨꯒ ꯑꯆꯥꯄꯣꯠꯁꯤꯁꯨ ꯂꯣꯏꯅ ꯆꯥꯒꯗꯕꯅꯤ. ꯀꯅꯥꯝꯇꯒꯤ ꯂꯦꯝꯍꯟꯕ ꯌꯥꯔꯣꯏ. ꯍꯦꯛ ꯂꯦꯝꯍꯟꯕ ꯊꯣꯛꯂꯕ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏ ꯍꯥꯏꯅ ꯈꯟꯗꯣꯏꯅꯤ. ꯄꯨꯔꯦꯜ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ, ꯀꯔꯤꯅꯣꯃꯤ ꯅꯈꯣꯏ ꯑꯁꯤꯕꯣ? ꯑꯝꯇ ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯄꯣꯊꯥꯒꯦ. ꯆꯠꯂꯣ, ꯆꯥꯛ ꯊꯣꯡꯉꯨꯔꯣ ꯆꯠꯂꯣ. ꯑꯗꯣ ꯂꯣꯏꯅꯀꯣ, ꯑꯝꯇ ꯂꯦꯝꯍꯟꯕ ꯌꯥꯗꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ 3ꯗꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ. ꯄꯨꯔꯦꯜ ꯃꯉꯛ ꯑꯗꯨ ꯏꯜꯂꯒ, ꯑꯣꯟꯊꯣꯛꯄꯒꯤ ꯅꯨꯄꯤꯁꯤꯡ ꯍꯥꯏꯕꯗꯨꯅꯤꯍꯦ, ꯄꯦꯜꯂꯦ ꯑꯋꯣꯏꯕ. ꯐꯤꯕꯝ ꯃꯨꯔꯇꯤꯒꯁꯦ ꯃꯈꯣꯏ 3ꯒꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅꯕ ꯍꯣꯠꯅꯕꯗ
ꯇꯣꯔꯣꯕꯣꯠ ꯁꯥꯕ꯭ꯔꯥ ꯈꯪꯄꯣꯠ ꯅꯠꯇꯦ꯫ ꯆꯥꯛꯈꯨꯝ ꯑꯗꯨꯗꯁꯨꯅꯤ ꯂꯩꯁꯤꯅ ꯆꯥꯛ ꯊꯣꯡꯉꯤ ꯑꯗꯨꯒ ꯃꯤꯃꯤꯇꯥꯅ ꯏꯟꯁꯥꯡ ꯊꯣꯡꯉꯤ, ꯂꯩꯔꯥꯡꯅ ꯉꯥꯔꯧ ꯑꯣꯏꯅꯅꯕ ꯁꯦꯝ ꯁꯥꯏ, ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ꯫ ꯁꯛꯇꯁꯨ ꯑꯍꯨꯝ ꯑꯗꯨ ꯆꯥꯡꯗꯝꯅꯐꯝ ꯂꯩꯇꯅ ꯐꯖꯩ꯫ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯆꯪꯈꯣꯟꯅ ꯍꯩ, ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯁꯦꯒ ꯃꯥꯏꯒ ꯇꯥꯟꯅꯗꯨꯅ ꯌꯦꯟꯅꯗꯨꯅ ꯁꯨꯃꯤꯟꯅꯩ꯫ ꯂꯨꯅ ꯇꯤꯟꯅꯔꯛꯄꯒꯤ ꯍꯧꯅꯕꯤ, ꯑꯃꯅ ꯑꯃꯕꯨ ꯋꯥꯔꯧꯕ ꯑꯃꯠꯇ ꯂꯩꯅꯔꯨꯕ ꯇꯧꯗꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯩ, ꯃꯔꯨꯞꯀꯨꯝꯅ ꯑꯗꯨꯃꯛ ꯂꯣꯏꯅꯩ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯍꯦꯝꯕꯅ ꯅꯣꯛꯃꯤ ꯂꯨꯆꯤꯡꯕꯒꯤ ꯏꯇꯩꯃ ꯑꯍꯨꯝꯁꯤꯗꯤ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ, ꯑꯁ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯕꯣ꯫ ꯄꯨꯔꯦꯜꯅ, ꯍꯥꯏ ꯍꯦꯝꯕ ꯋꯥꯊꯤ ꯇꯧꯅꯨ, ꯑꯍꯨꯝꯁꯤꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯁꯦꯕꯥ ꯇꯧꯕꯤꯕꯗꯅꯦ ꯑꯩ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯏꯇꯣꯟꯇ ꯂꯩꯖꯒꯦ ꯐꯪꯗ꯭ꯔꯕꯅꯤ꯫ ꯄꯥꯔꯤꯅ ꯅꯣꯛꯂꯒ, ꯑꯗꯨꯅ ꯐꯠꯇ꯭ꯔꯣ, ꯐꯅꯕꯨ ꯐꯔꯤ꯫ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯁꯛ ꯂꯣꯏꯅ ꯐꯖꯕ, ꯃꯔꯜ ꯃꯊꯨꯝꯁꯨ ꯂꯣꯏꯅ ꯄꯥꯏꯕ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯂꯣꯏꯅ ꯍꯩꯕ, ꯈꯠꯁꯨ ꯈꯠꯅꯗꯕ, ꯂꯨꯆꯤꯡꯕꯕꯨꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯃꯄꯨꯔꯣꯏꯕ ꯑꯃꯒꯨꯝꯅ ꯂꯣꯏꯅꯕꯤꯕ, ꯑꯗꯨꯒ ꯃꯔꯨꯞꯀꯨꯝꯅꯁꯨ ꯇꯤꯟꯅꯕ꯫ ꯅꯠꯇꯦ, ꯁꯤꯗꯕꯨ ꯂꯨꯆꯤꯡꯕꯁꯦ ꯂꯥꯏꯕꯛ ꯐꯩ ꯍꯥꯏꯗꯅ ꯀꯅꯥꯒꯤ ꯅꯨꯄꯥꯗ ꯐꯩ ꯍꯥꯏꯅ ꯍꯥꯏꯗꯣꯏꯅꯣ? ꯊꯣꯏꯕ ꯀꯔꯦꯝꯅꯅ, ꯃꯈꯣꯏ ꯑꯍꯨꯝꯁꯤꯅ ꯂꯨꯆꯤꯡꯕꯗ ꯆꯣꯞꯄꯁꯤꯗꯤ ꯐꯖꯅ ꯆꯣꯞꯄꯖꯥꯅꯤꯍꯦ꯫ ꯑꯩꯗꯤ ꯃꯥ ꯅꯠꯇ꯭ꯔꯗꯤ ꯃꯇꯥꯒꯨꯝ ꯐꯥꯔꯒ ꯂꯩꯁꯜꯂꯦ ꯋꯥꯅꯤ꯫ ꯑꯩꯗꯤꯕ꯫ ꯄꯨꯔꯦꯜ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ, ꯈꯪꯗꯦ, ꯑꯩꯒꯤ ꯏꯔꯥꯏꯕꯛꯁꯦ ꯐꯩ ꯍꯥꯏꯗꯣꯏꯔꯥ ꯐꯠꯇꯦ ꯍꯥꯏꯗꯣꯏꯔꯥ? ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯔꯣꯏꯗ ꯂꯨꯆꯤꯡꯕ, ꯑꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯤꯁꯤꯡꯁꯦ ꯑꯃꯨꯛꯇꯗ 3 ꯊꯣꯛꯅꯅꯤ ꯍꯦꯟꯒꯠꯂꯛꯇꯣꯏꯁꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯔꯦꯜ ꯃꯃꯤꯠ ꯑꯗꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯏ꯫ ꯍꯦꯝꯕꯅ, ꯑꯦ ꯋꯥꯔꯤꯕꯨꯕ? ꯄꯥꯔꯤꯅ ꯃꯁꯤꯗꯤ ꯃꯇꯥꯒꯨꯝ ꯍꯦꯝꯕꯗ ꯏꯪꯒꯤꯠ ꯇꯧꯏ꯫ ꯊꯪꯅꯕ ꯅꯨꯃꯤꯠꯇꯅꯤ ꯄꯨꯔꯦꯜ ꯑꯃꯗꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯀꯣꯏꯕ ꯊꯣꯔꯛꯂꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯀꯣꯜ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯩꯈꯥ ꯃꯄꯥꯜ ꯌꯥꯝꯅ ꯄꯥꯟꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯔꯤꯗꯨ ꯐꯝꯊꯩ꯫ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯊꯔꯕ ꯃꯇꯨꯡꯗ ꯆꯥꯅ ꯊꯛꯅꯅꯕꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯅꯨꯡꯁꯤꯠ ꯑꯗꯨꯁꯨ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅ ꯁꯤꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯍꯩꯈꯥ ꯃꯄꯥꯜꯁꯤꯡ ꯑꯗꯨ ꯀꯦꯜꯂꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯄꯨꯔꯦꯜꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯂꯩꯔꯥꯡꯒꯤ ꯃꯀꯣꯛ ꯃꯊꯛ ꯑꯗꯨꯗ ꯍꯩꯈꯥ ꯃꯄꯥꯜ ꯑꯃ ꯌꯥꯝꯅ ꯃꯐꯝ ꯆꯥꯅ ꯅꯤꯡꯊꯤꯖꯅ ꯇꯥꯔꯤꯕꯗꯨ ꯎꯕꯗ ꯃꯊꯃꯣꯏ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯞꯅ ꯁꯣꯜꯂꯛꯏ꯫ ꯑꯗꯨꯛ ꯌꯥꯝꯅ ꯏꯪ ꯆꯤꯛ ꯂꯦꯝꯅ ꯐꯖꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯍꯩꯈꯥ ꯃꯄꯥꯜ ꯑꯁꯤꯅ ꯂꯩꯇꯦꯡ ꯑꯣꯏꯍꯟꯕꯒꯨꯝ ꯇꯧꯏ꯫ ꯄꯨꯔꯦꯜ ꯅꯍꯥꯟ ꯃꯈꯩ ꯑꯃꯠꯇ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯍꯨꯝ ꯑꯁꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦꯀꯣ ꯈꯜꯂꯨꯕꯗ ꯃꯣꯃꯣꯟ ꯇꯧꯖꯔꯛꯏ꯫ ꯅꯣꯛꯃꯤ ꯂꯩꯁꯤꯒꯤ ꯃꯀꯣꯛꯇ ꯄꯛꯂꯤꯕ ꯍꯩꯈꯥ ꯃꯄꯥꯜ ꯑꯗꯨ ꯂꯧꯊꯣꯛꯄꯤꯔꯛꯏ꯫ ꯈꯪꯍꯧꯗꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯩꯁꯤꯗꯨ ꯏꯀꯥꯏꯔꯛꯏ꯫ ꯃꯃꯥꯏꯗꯣ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯈꯩ ꯄꯨꯔꯦꯜꯗ ꯌꯦꯡꯖꯔꯛꯏ꯫ ꯄꯨꯔꯦꯜꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯩꯈꯥ ꯃꯄꯥꯜꯗꯨ ꯎꯠꯂꯒ, ꯅꯀꯣꯛꯇ ꯁꯤ ꯐꯛꯑꯦꯅ ꯂꯧꯊꯣꯛꯄꯤꯕꯅꯤꯗ꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯔꯥꯡ ꯑꯃꯗꯤ ꯃꯤꯃꯤꯇꯥꯗꯤ ꯃꯊꯃꯣꯏꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯤ ꯀꯜꯂꯛꯄꯅ꯫ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯑꯅꯤꯗꯨꯁꯨ ꯍꯩꯈꯥ ꯃꯄꯥꯜ ꯑꯗꯨ ꯈꯔ ꯈꯨꯜꯂꯒ ꯃꯀꯣꯛ ꯑꯗꯨꯗ ꯁꯠ ꯍꯥꯞꯆꯤꯟꯅꯔꯛꯏ꯫ ꯑꯗꯨꯒ ꯄꯨꯔꯦꯜꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯒ, ꯂꯨꯆꯤꯡꯕ, ꯑꯩꯒꯤꯁꯨ ꯀꯣꯛꯇ ꯌꯥꯝ ꯄꯛꯑꯦ ꯇꯨ꯫ ꯃꯇꯧ ꯑꯗꯨꯗ ꯄꯨꯔꯦꯜ ꯉꯛꯅ, ꯀꯩꯅꯣ ꯅꯈꯣꯏꯅ ꯍꯥꯞꯆꯤꯟꯖꯔꯒ ꯑꯗꯨꯝ ꯀꯟꯊꯣꯛꯎ ꯌꯥꯗ꯭ꯔꯣ? ꯃꯤꯃꯤꯇꯥꯅ ꯃꯃꯥꯏ ꯑꯗꯨ ꯑꯔꯩꯈꯩ ꯄꯣꯝꯂꯒ, ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯌꯥꯔꯣꯏꯀꯣ, ꯂꯩꯁꯤꯕꯨꯅ ꯈꯔ ꯋꯥꯈꯜ ꯇꯥꯏ ꯏꯪ ꯇꯞꯄꯤ ꯀꯥꯏꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕ ꯍꯦꯟꯈꯤꯕ ꯌꯥꯔꯣꯏ, ꯑꯩꯈꯣꯏꯗꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯊꯝꯒꯗꯕꯅꯤ꯫ ꯂꯩꯔꯥꯡꯅ, ꯃꯥꯒꯤꯁꯨ ꯐꯠꯇꯕ ꯂꯧꯊꯣꯛꯄꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯁꯤꯅꯦ ꯑꯩꯈꯣꯏꯗꯤ꯫ ꯄꯨꯔꯦꯜ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯂꯒ ꯑꯅꯤꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯁꯨꯔꯨ ꯅꯩꯗꯨꯅ ꯀꯟꯊꯣꯛꯂꯒ, ꯄꯦꯜꯂꯕꯅꯤꯗ, ꯑꯁꯨꯝꯅ ꯃꯔꯤꯗꯨ ꯅꯨꯡꯉꯥꯏꯅ ꯄꯨꯟꯗꯨꯅ ꯂꯩ꯫ ꯂꯩꯔꯥꯡꯅ ꯑꯃꯨꯛ ꯏꯟꯁꯤꯜꯂꯤ, ꯂꯩꯁꯤꯅ ꯑꯃꯨꯛ ꯑꯃꯣꯠꯄ ꯇꯩꯊꯣꯛꯄꯤꯕꯅꯤ, ꯃꯤꯃꯤꯇꯥꯅ ꯑꯃꯨꯛ ꯏꯁꯤꯡ ꯄꯤꯊꯛꯄꯤꯅꯤ꯫ ꯑꯁꯨꯝꯅ ꯄꯨꯟꯅ ꯑꯆꯥ ꯑꯊꯛꯁꯤꯡꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯄꯨꯔꯦꯜꯅ ꯀꯩꯊꯦꯜꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯃꯗ ꯍꯨꯔꯥꯟꯕ ꯗꯥꯀꯨ ꯈꯔ ꯂꯥꯛꯂꯒ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯧꯅꯤꯡꯕ ꯂꯧ ꯇꯧꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯄꯨꯔꯦꯜ ꯆꯪꯁꯤꯜꯂꯛꯂꯒ, ꯀꯩꯅꯣ ꯅꯈꯣꯏꯕꯨ ꯃꯤꯅꯨꯡꯁꯤꯒ ꯑꯝꯇ ꯌꯥꯎꯗ꯭ꯔꯕꯣ? ꯃꯈꯣꯏꯅ ꯋꯥꯅ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤ, ꯑꯗꯨꯒ ꯅꯣꯏꯅ ꯅꯨꯡꯉꯥꯏꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯁꯤꯕꯨ ꯍꯨꯒꯅꯤ ꯈꯜꯂꯤꯕ ꯅꯈꯣꯏꯕꯨ ꯅꯈꯣꯡ ꯅꯈꯨꯠ ꯇꯦꯛꯄ ꯃꯤꯁꯨ ꯅꯠꯇꯦ, ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ? ꯗꯥꯀꯨ ꯑꯗꯨꯅ ꯅꯣꯛꯂꯒ, ꯏꯁ ꯌꯥꯝ ꯊꯧꯅꯥ ꯐꯩꯀꯣ, ꯑꯣꯏ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯍꯤꯡꯅꯤꯡꯗꯕꯗꯤ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯊꯨꯅ ꯑꯩꯈꯣꯏ ꯇꯧꯅꯤꯡ ꯀꯨꯁꯤꯅꯤ,
ꯅꯪꯅ ꯊꯧ ꯀꯩ ꯂꯩꯒꯦ? ꯄꯨꯔꯦꯜ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯂꯒ ꯃꯐꯝ ꯑꯁꯦ ꯑꯩꯒꯤ ꯏꯔꯩꯄꯥꯛꯅꯤ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕꯅ ꯑꯩꯒꯤ ꯏꯊꯧꯗꯥꯡꯅꯤ꯫ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ꯫ ꯗꯥꯀꯨ ꯑꯗꯨꯅ ꯊꯧꯁꯥꯗꯅ ꯑꯣ, ꯑꯩꯈꯣꯏꯁꯦ ꯀꯩꯝꯇ ꯂꯩꯇꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯑꯗꯨꯏꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯇꯨꯝ ꯑꯗꯨꯅ ꯊꯤꯟꯖꯤꯜꯂꯛꯀꯦ ꯇꯧꯏ, ꯑꯗꯨꯕꯨ ꯄꯨꯔꯦꯜꯅ ꯐꯥꯔꯒ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯗꯔꯛꯏ꯫ ꯂꯥꯛꯃꯤꯟꯅꯔꯤꯕ ꯗꯥꯀꯨ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯁꯨ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯃꯈꯣꯏ ꯄꯨꯟꯅ ꯃꯤꯑꯣꯏ 8 ꯃꯨꯛꯇꯤ ꯁꯨꯔꯝꯒꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯅ ꯄꯨꯔꯦꯜ ꯈꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯣꯝꯂꯛꯄꯗꯒꯤ ꯄꯨꯔꯦꯜꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯈꯥꯝꯂꯨꯕ ꯉꯝꯗ꯭ꯔꯦ, ꯗꯥꯀꯨꯁꯤꯡ ꯑꯗꯨꯅ ꯙꯞ ꯇꯧꯗꯨꯅ ꯀꯤꯍꯜꯂꯒ ꯊꯝꯈ꯭ꯔꯦ꯫ ꯄꯨꯔꯦꯜꯒꯤ ꯃꯁꯝ ꯑꯗꯨ ꯂꯥꯛꯇꯅ ꯆꯤꯡꯂꯒ ꯅꯪ ꯌꯥꯝ ꯐꯥꯎꯔꯦꯅꯦ ꯍꯥ? ꯑꯩꯈꯣꯏꯒꯤ ꯏꯊꯛꯇꯒ ꯍꯪꯀꯠꯅ ꯋꯥ ꯉꯥꯡꯕꯒꯁꯨ ꯁꯥꯔꯤ꯫ ꯅꯪ ꯀꯩ ꯑꯣꯏꯗꯅ? ꯅꯊ꯭ꯋꯥꯏ ꯑꯗꯣ ꯃꯥꯡꯕ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯨꯔꯦꯜꯕꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯗꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯗꯥꯀꯨꯁꯤꯡ ꯑꯗꯨ ꯃꯔꯤ ꯃꯔꯤ ꯀꯗꯣꯝꯗꯒꯤꯅꯣ ꯅꯨꯡꯗꯨꯝ ꯂꯪꯁꯤꯜꯂꯛꯂꯒ ꯍꯦꯛꯇ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯈꯨꯇꯨꯝꯅ ꯊꯤꯟꯖꯤꯜꯂꯛꯏ꯫ ꯗꯥꯀꯨꯁꯤꯡ ꯑꯗꯨꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ 3 ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯉꯛꯅ ꯑꯦ, ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤ ꯅꯈꯣꯏ 3ꯅ ꯑꯩꯈꯣꯏꯁꯦ ꯉꯝꯂꯅꯤ ꯁꯤꯔꯣ? ꯐꯩ ꯐꯩ, ꯈꯪꯒꯅꯤ꯫ 3 ꯑꯗꯨꯁꯨ ꯄꯨꯔꯦꯜꯒꯤ ꯑꯁꯣꯛꯄꯗꯨ ꯎꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯗꯥꯀꯨꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤ꯫ ꯑꯗꯨꯅ ꯃꯊ꯭ꯋꯥꯏ ꯂꯧꯔꯒꯦ ꯃꯇꯥꯒꯨꯝ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯗꯥꯀꯨꯁꯤꯡ ꯑꯗꯨꯒ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯂꯩꯔꯥꯡꯅ ꯗꯥꯀꯨ ꯑꯃꯕꯨ ꯉꯛꯊꯤ ꯆꯞꯂꯒ ꯁꯥꯎꯅ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯁꯦꯟꯅꯗꯨꯅ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯅ ꯌꯦꯡꯖꯔꯤꯕ ꯏꯄꯨꯔꯣꯏꯕ ꯑꯁꯤꯕꯨ ꯑꯗꯨꯛ ꯐꯤꯕꯝ ꯊꯤꯅ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯉꯒ ꯗꯥꯛꯐꯝ ꯇꯥꯍꯜꯂꯝꯕꯒꯤ ꯂꯃꯟ ꯑꯗꯣ ꯏꯈꯨꯠ ꯄꯦꯟꯅ ꯈꯨꯝꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯇꯠꯄ ꯂꯩꯇ ꯈꯨꯇꯨꯝꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯊꯣꯝꯖꯤꯜꯂꯝꯃꯤ꯫ ꯅꯨꯄꯤ 3 ꯑꯗꯨꯒꯤ ꯊꯧꯅꯥ ꯑꯃꯗꯤ ꯍꯩꯁꯤꯡꯕ ꯑꯗꯨꯗ ꯗꯥꯀꯨꯁꯤꯡ ꯑꯗꯨ ꯃꯈꯣꯡ ꯊꯛ ꯊꯛ ꯅꯤꯛꯄ ꯍꯧꯔꯛꯏ꯫ ꯗꯥꯀꯨ ꯑꯃꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯏ ꯉꯥꯛꯇ ꯇꯩꯕ ꯃꯈꯩ ꯈꯨꯔꯨ ꯈꯨꯗ ꯀꯨꯟꯊꯔꯒ ꯄꯦꯔꯤ ꯄꯦꯔꯤ ꯑꯩꯈꯣꯏ ꯇꯧꯖꯔꯔꯣꯏ, ꯏꯊ꯭ꯋꯥꯏꯁꯤꯗꯗꯤ ꯀꯟꯕꯤꯌꯨ꯫ ꯃꯦꯃꯤꯇꯥ ꯆꯪꯁꯤꯜꯂꯛꯂꯒ ꯗꯥꯀꯨ ꯑꯗꯨꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯔꯒ ꯃꯇꯨꯡ ꯃꯅꯥꯎ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯡ ꯂꯩꯕꯥꯛ ꯇꯥꯒꯦ ꯈꯟꯒꯅꯨ꯫ ꯏꯄꯨꯔꯣꯏꯕꯕꯨ ꯑꯁꯨꯛ ꯊꯤꯅ ꯁꯣꯛꯍꯜꯂꯝꯕꯒꯤꯗꯃꯛꯇꯗꯤꯅꯦ ꯅꯈꯣꯏ ꯈꯨꯗꯛ ꯑꯁꯤꯗ ꯍꯥꯠꯇꯣꯛꯄ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯄꯨꯔꯣꯏꯕꯗꯤ ꯑꯆꯨꯝꯕ ꯄꯥꯝꯖꯕ, ꯆꯨꯝꯅ ꯍꯤꯡꯖꯕꯅꯤ꯫ ꯃꯥꯒꯤ ꯈꯜꯂꯒ ꯅꯊ꯭ꯋꯥꯏꯁꯤꯡ ꯑꯗꯨ ꯀꯟꯕꯤꯔꯒꯦ꯫ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯗꯥꯀꯨ ꯑꯗꯨꯅ ꯉꯛꯅ ꯍꯣꯏ, ꯆꯠꯆꯈ꯭ꯔꯒꯦ꯫ ꯑꯗꯣ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯆꯃꯝꯅꯕ ꯑꯃꯗꯤ ꯂꯩꯔꯤ꯫ ꯑꯃꯅꯁꯨ ꯏꯄꯨꯔꯣꯏꯕꯅꯤ ꯍꯥꯏ, ꯑꯃꯅꯁꯨ ꯏꯄꯨꯔꯣꯏꯕꯅꯤ ꯍꯥꯏ꯫ ꯑꯗꯣ ꯅꯈꯣꯏ 3 ꯃꯔꯛꯇꯒꯤ ꯑꯁꯦꯡꯕ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯀꯅꯥꯅꯣ? ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤ 3ꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯩꯈꯣꯏ 3ꯃꯛ ꯂꯨꯆꯤꯡꯕꯒꯤ ꯂꯣꯏꯅꯕꯤ ꯉꯥꯛꯇꯅꯤ꯫ ꯗꯥꯀꯨꯁꯤꯡ ꯑꯗꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯏꯃꯥꯏꯕꯦꯝꯃ, ꯂꯥꯏꯔꯦꯝꯕꯤ 3, ꯑꯗꯨꯁꯨ ꯍꯤꯡꯆꯥꯕꯤꯒꯤ ꯊꯧꯅꯥ ꯌꯥꯎꯕꯤ꯫ ꯑꯣ, ꯑꯣꯟꯊꯣꯛꯅ ꯃꯊꯥ ꯁꯥꯅ ꯌꯨꯝꯗ ꯂꯦꯜꯂꯝꯅꯤꯗ꯫ ꯗꯥꯀꯨ ꯑꯃꯅ ꯑꯃꯨꯛ ꯅꯨꯄꯤ 3 ꯂꯣꯟꯕ, ꯑꯗꯨꯁꯨ ꯍꯦꯂꯥ ꯅꯠꯇꯕ꯫ ꯍꯣꯏꯃ, ꯀꯔꯤ ꯋꯥꯅꯣ ꯇꯥꯏꯁꯤꯕꯣ? ꯂꯩꯔꯥꯡꯅ ꯅꯨꯄꯥ ꯑꯗꯨꯗ ꯈꯨꯇꯨꯝꯅ ꯊꯤꯜꯂꯒ ꯅꯄꯥꯒꯤ ꯋꯥꯔꯤꯅꯤ ꯇꯥꯔꯤꯁꯦ, ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯅꯁꯛꯁꯤꯡꯗꯣ ꯌꯦꯡꯅꯤꯡꯗꯦ꯫ ꯗꯥꯀꯨꯁꯤꯡꯗꯨꯁꯨ ꯃꯍꯩ ꯃꯍꯩ ꯁꯒꯣꯜꯁꯤꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯆꯠꯅꯈ꯭ꯔꯦ꯫ ꯅꯨꯄꯤ 3 ꯑꯗꯨ ꯄꯨꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯩꯔꯥꯡꯅ ꯃꯇꯝꯕꯥꯛ ꯑꯗꯨꯗ ꯃꯣꯟꯈꯥꯡꯅꯍꯜꯂꯒ ꯊꯝꯃꯤ꯫ ꯂꯩꯁꯤꯅ ꯇꯩꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯤꯃꯤꯇꯥꯅ ꯄꯥꯈꯠꯅ ꯀꯧꯖꯕ ꯑꯗꯨ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯀꯞꯂꯤ ꯀꯞꯂꯤ ꯀꯩꯅꯣ ꯂꯨꯆꯤꯡꯕ, ꯅꯪꯕꯨ ꯁꯤꯔꯕꯣ? ꯑꯩꯅ ꯀꯧꯕ ꯈꯨꯝꯃꯛꯇ꯭ꯔꯤꯁꯤꯕꯣ? ꯋꯥꯗꯣ ꯇꯥꯕꯗ ꯂꯩꯔꯥꯡ ꯑꯃꯗꯤ ꯂꯩꯁꯤꯗꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯆꯩꯔꯛꯏ꯫ ꯀꯩꯅꯣ ꯑꯉꯥꯎꯕꯤ, ꯀꯔꯤ ꯋꯥꯍꯩꯅꯣ? ꯃꯤꯃꯤꯇꯥ ꯀꯞꯂꯒ ꯁꯤꯕꯒꯤ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯑꯩꯅ ꯀꯧꯕ ꯈꯨꯝꯃꯛꯇ꯭ꯔꯤꯁꯦ? ꯂꯨꯆꯤꯡꯕ, ꯁꯦ ꯑꯝꯇ ꯈꯨꯝꯃꯛꯑꯣꯕ꯫ ꯅꯪ ꯁꯤꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗꯤ ꯀꯃꯥꯏꯅ ꯍꯤꯡꯍꯧꯗꯣꯏꯅꯣꯕ? ꯅꯪ ꯁꯤꯕ ꯌꯥꯔꯣꯏꯌꯦ ꯂꯨꯆꯤꯡꯕ꯫ ꯂꯩꯔꯥꯡ ꯄꯨꯔꯦꯜꯒꯤ ꯃꯤꯍꯨꯜ ꯑꯗꯨ ꯌꯦꯡꯕꯅꯤ꯫ ꯃꯤꯍꯨꯜ ꯐꯥꯎꯕꯗꯤ ꯂꯩꯔꯝꯕꯗ ꯁꯣꯔ ꯇꯞꯅ ꯇꯞꯅ ꯍꯣꯟꯊꯩ꯫ ꯑꯗꯨꯒ ꯃꯤꯃꯤꯇꯥꯗ ꯑꯣꯟꯁꯤꯜꯂꯒ ꯑꯗꯣ ꯆꯨꯝꯅ ꯍꯥꯏꯌꯣꯕ, ꯁꯤꯔꯕ꯭ꯔꯥ ꯀꯥꯏꯅ ꯍꯥꯏꯕꯗꯨꯕꯨ ꯐꯖꯕ ꯋꯥꯔꯕ? ꯃꯤ ꯁꯤꯒꯗꯕ ꯋꯥ ꯉꯥꯡꯒꯅꯨꯀꯣ꯫ ꯁꯣꯝꯗ ꯄꯨꯔꯦꯜꯗꯤ ꯃꯁꯥꯗꯨ ꯄꯨꯡꯇꯦꯛ ꯇꯦꯛꯂꯕꯅꯤ꯫ ꯋꯥ ꯉꯥꯡꯕ ꯉꯝꯗꯅ ꯋꯥꯈꯜꯗꯤ ꯇꯥꯔꯒ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ 3ꯗꯨꯅ ꯌꯧꯌꯥ ꯌꯧꯌꯥ ꯇꯧꯅꯔꯛꯄ ꯑꯗꯨꯗ ꯇꯞꯅ ꯉꯝꯗ ꯉꯝꯗ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯂꯒ ꯅꯈꯣꯏ 3 ꯉꯥꯛꯇꯗꯤ ꯇꯨꯃꯤꯟ ꯂꯩꯌꯨꯕ, ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯃꯤꯃꯤꯇꯥꯅ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯒ ꯍꯔꯥꯎꯅ ꯂꯨꯆꯤꯡꯕ, ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯀꯣ? ꯄꯨꯔꯦꯜ ꯃꯥꯒꯤ ꯑꯅꯥꯕ ꯃꯄꯥ ꯑꯗꯨꯗ ꯀꯣꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯏ꯫ ꯑꯣꯏꯃ, ꯑꯩꯕꯨ ꯈꯔ ꯊꯨꯅ ꯂꯧꯁꯤꯟꯕꯤꯔꯣ,
ꯅꯃꯧ ꯅꯨꯄꯤ ꯃꯍꯥꯄꯥꯄꯤ ꯃꯌꯥꯝꯁꯤꯅꯅꯦ ꯑꯩꯕꯨ ꯍꯤꯡꯍꯥꯠ ꯍꯥꯠꯇꯧꯔꯤ꯫ ꯃꯇꯧ ꯑꯗꯨ ꯑꯍꯨꯝ ꯑꯗꯨꯁꯨ ꯑꯇꯤꯌꯥ ꯊꯛꯇ ꯌꯦꯡꯈꯠꯂꯛꯂꯒ ꯂꯥꯎꯕ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ, ꯑꯩꯈꯣꯏꯅ ꯂꯨꯅ ꯇꯧꯕ ꯍꯦꯟꯃꯟꯕꯁꯤꯗꯅꯦ ꯅꯆꯥꯅꯨꯄꯥꯁꯦ ꯅꯤꯡꯉꯥꯏ ꯌꯥꯝ ꯆꯥꯎꯔꯦ꯫ ꯄꯨꯔꯦꯜ ꯎꯄꯥꯏ ꯂꯩꯇ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯀꯞꯆꯔꯛꯏ꯫ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯗꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯄꯨꯔꯦꯜꯕꯨ ꯃꯌꯨꯝ ꯐꯥꯎꯕ ꯇꯝꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯄꯨꯔꯦꯜꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯒ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫